ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯇꯁꯦꯡꯅꯗꯤ ꯊꯥꯅꯤꯡꯗꯕꯅꯤ ꯑꯩ ꯍꯛꯆꯥꯡꯁꯨ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯩ ꯔꯤꯀꯣꯚꯔ ꯇꯧꯗ꯭ꯔꯤ ꯅꯥꯔꯤ ꯀꯣ ꯑꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯑꯌꯥꯝꯕꯅ ꯂꯥꯟꯐꯝꯗ ꯂꯣꯏꯅ ꯍꯥꯏꯖꯟꯅꯈ꯭ꯔꯦ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕ ꯃꯐꯝ ꯑꯣꯏꯕ ꯄꯥꯎꯁꯤ ꯑꯩ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯀꯣ ꯑꯩ ꯃꯦꯛꯁꯤꯃꯝꯗ ꯄꯥꯎꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯩ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯀꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯑꯗꯣ ꯏꯌꯥꯝꯕ ꯂꯥꯟꯁꯤ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯃꯨꯔꯣꯝꯒꯤ ꯁꯥꯏꯠ ꯑꯩꯈꯣꯏꯒꯤ ꯇꯃꯨ ꯇꯥꯎꯟ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯗꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯀꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ ꯃꯤꯟꯇꯔ ꯍꯥꯏꯕ ꯃꯤꯟꯇꯔ ꯍꯥꯏꯕ ꯃꯐꯝꯁꯤꯅꯦꯕ ꯌꯥꯝꯅ KNABꯁꯤ ꯌꯥꯝ ꯀꯜꯂꯤꯁꯦ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯀꯨꯀꯤꯒꯤ MLA ꯑꯃꯅ ꯌꯥꯝ ꯄꯛꯇꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯌꯔ ꯇꯧꯈꯤꯕꯅꯤ ꯃꯗꯨ ꯃꯌꯥꯝ ꯊꯥꯖꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯣꯔꯁꯇꯒꯤ ꯄꯪꯊꯥ ꯊꯥꯒꯠꯂꯛꯑꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯗꯕ ꯑꯩ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯗꯤꯜ ꯇꯧꯔꯒ ꯐꯪꯕ ꯉꯝꯗꯕ ꯔꯤꯁꯣꯔꯁꯇꯨ ꯀꯗꯥꯏꯗ ꯐꯪꯉꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤ ꯄꯥꯈꯠꯅꯅꯕ ꯄꯣꯠ ꯈꯔ ꯊꯝꯃꯦ ꯃꯁꯤꯃꯛꯇꯤ ꯃꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯔꯛꯀꯅꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯣꯔꯁꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯊꯥ ꯊꯥꯒꯠꯄꯁꯨ ꯆꯨꯝꯃꯣꯏꯅ ꯈꯜꯂꯦ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯈꯔ ꯊꯥꯒꯠꯂꯒ ꯑꯗꯩ ꯄꯪꯇꯧ ꯇꯧꯕꯁꯨ ꯆꯨꯝꯃꯣꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯇꯨꯃꯨ ꯇꯥꯏꯒꯨꯟ ꯀꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯏꯟꯁꯔꯖꯦꯟꯁꯤꯡꯁꯤ ꯃꯩꯇꯩꯒꯤ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯁꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯅꯤꯒ ꯍꯥꯏꯅ ꯊꯥꯒꯠꯂꯛꯄ ꯌꯥꯎꯏꯀꯣ ꯃꯗꯨ ꯂꯣꯏꯅ ꯒ꯭ꯔꯨꯞꯇ ꯃꯗꯨ ꯂꯣꯏ ꯇꯧꯅꯔꯛꯑꯦ ꯃꯗꯨꯃꯛꯇꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯥꯗ ꯂꯩꯔꯤꯕꯀꯣ ꯑꯗ ꯑꯩꯅ ꯂꯣꯏꯅ ꯁꯨꯝ ꯁꯤꯗ ꯂꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯩ ꯋꯥꯅꯤ ꯁꯨꯝ ꯈꯪꯗꯅ ꯄꯪꯉꯥꯡ ꯉꯥꯡꯕꯗꯨꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯥꯎꯟ ꯇꯧꯒꯗꯕ ꯑꯩꯈꯣꯏꯗ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇꯒꯤ ꯄꯥꯎ ꯂꯧꯕꯤꯌꯨ ꯀꯣ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯊꯥꯡꯗꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤ ꯃꯤꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯄꯪꯊꯥ ꯊꯥꯒꯠꯄ ꯐꯦꯁꯕꯨꯛꯇ ꯄꯪꯊꯥ ꯊꯥꯒꯠꯄ ꯄ꯭ꯔꯣꯄꯒꯦꯟꯗ ꯋꯥꯔꯐꯤꯌꯔꯅꯦꯁꯨ ꯈꯪꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯄꯪꯇꯧ ꯇꯧꯕꯤꯒꯅꯨꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩ ꯉꯁꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯒ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯑꯗꯒꯤ ꯃꯈꯣꯏꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯥꯟꯐꯝꯗ ꯂꯣꯏ ꯆꯪꯅꯈꯤꯕꯒ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯇꯦꯂꯤꯐꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯣꯏ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯒꯦꯀꯣ ꯍꯧꯖꯤꯛ ꯇꯦꯂꯤꯐꯣꯟ ꯋꯥꯔꯤ ꯁꯥꯕꯁꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯆꯍꯤ 5ꯒꯤ ꯇꯦꯞꯄꯤꯡ ꯊꯝꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯕꯅꯤꯅ ꯇꯦꯂꯤꯐꯣꯟ ꯑꯇꯩ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯠꯇꯁꯨ ꯁꯥꯗꯦ ꯐꯥꯕꯁꯨ ꯉꯝꯃꯣꯏ ꯃꯣꯏꯅ ꯀꯔꯤꯒꯤ ꯀꯅꯥ ꯑꯗꯨꯕꯨ ꯃꯦꯁꯦꯟꯖꯔ ꯅꯠꯇ꯭ꯔꯒ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗꯗꯤ ꯀꯅꯥꯁꯨ ꯇꯦꯞꯄꯤꯡ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯕꯀꯣ ꯑꯩꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯁꯥꯊꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯊꯧꯕꯁꯤꯡꯗꯨ ꯀꯣꯠ ꯈꯔ ꯁꯤꯟꯅꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯊꯧꯕꯁꯤꯡꯗꯨ ꯑꯩꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯅꯦꯕꯀꯣ ꯃꯣꯏꯅ ꯄꯥꯎ ꯐꯥꯎꯖꯤꯜꯂꯛꯄꯅꯤ ꯑꯩꯅ ꯃꯣꯏꯗ ꯐꯥꯎꯖꯤꯜꯂꯨꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯣꯏꯅ ꯑꯩ ꯃꯁꯛꯁꯨ ꯈꯪꯗꯦꯀꯣ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯗꯤ ꯁꯨꯝꯅꯒꯤ ꯑꯗꯨ ꯀꯧꯕ ꯂꯝꯌꯥꯟꯕ ꯀꯧꯕ ꯑꯗꯨꯗꯨ ꯀꯧꯕ ꯑꯗꯨꯗꯨ ꯃꯣꯏ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯝꯇ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯀꯣ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯗꯦ ꯏꯕꯟ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯥꯔꯐꯥꯎꯗ ꯍꯤꯗꯥꯛ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ ꯌꯦꯡꯉꯣ ꯃꯣꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯌꯦꯡꯉꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯣꯏꯅ ꯑꯩꯒꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯩ ꯅꯥꯔꯦ ꯍꯥꯏꯕꯗ ꯌꯦꯡꯉꯨꯁꯤ ꯐꯒꯠꯂꯛꯏꯅꯤ ꯅꯍꯥꯟꯗꯒꯤ ꯍꯤꯗꯥꯛꯁꯦ ꯃꯣꯏꯅ ꯂꯩꯕꯤꯔꯤꯅꯤ ꯑꯩ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛ ꯐꯝꯖꯕꯗꯨꯁꯨ ꯃꯌꯥꯝꯗ ꯑꯩ ꯉꯔꯥꯡ ꯍꯥꯏꯖꯈ꯭ꯔꯦ ꯑꯩ ꯅꯥꯔ ꯑꯩ ꯉꯁꯤ ꯀꯥꯈꯠꯂꯣꯏ ꯄꯤ ꯇꯥꯕꯖꯥꯠꯅꯤ ꯑꯩ ꯑꯣꯏꯕ ꯃꯣꯠꯇꯨꯅ ꯂꯩꯍꯧꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯏꯁꯤꯡ ꯂꯧꯕ ꯀꯥꯈꯠꯂꯨꯕꯅꯤ ꯃꯊꯛꯇ ꯑꯩꯒꯤ ꯏꯁꯤꯡ ꯊꯛꯅꯕ ꯊꯝꯃꯦꯕ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯉꯁꯤ ꯍꯥꯏꯒꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯩꯔꯤꯑꯕ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯂꯧꯈꯤꯅꯦꯕ ꯑꯗꯨꯕꯨ
मीन प्रोग्रेस war ma ki page dagi natraga kano dagi atumu taun question gre adu mayam si tawga ngosagi kene bigi mai football mayam da tawsan gre tu torga do you believe it no I quite the advantage say 90% lai ribani I quite the advantage so 90% lai Burma manungi de maitai mazasing tubum na matal loi haba adu kudong tiningai oyena ngsi kana kana no pangsi khada I dingi paper kana no kai khara ugre page mayam ekta madu lo ya madu da mayam se tharak hunnare khoi gilan mi sing si gadra kamai tawda gen aduna ne ai hojik live tawra isi ai loi ge kan da kodong so leba ai phae ai yenge adu krai de mi cookie page sing dagi oirameba source to moina phangiba source to cookie ki page sing dagi mokoina cookie sing ne kamai tawi khangbra lan som da consent ta ragadi mogogi mi sing se moi propaganda war yam to bune hebo ko even MLA gi bo yomi BJP gi MLA Paulelan hai khawki ba kano adu gi bo ayu to ni adu ngosagi ai hautu ba gan ai hayam yang usitana man to diu adu BJP na hosbog do mo koide sairak da pide ko moin to ri MLA na adu ngang ba ya da bani ma jan constitution fajan padre ko MLA mana yamna respectable ba adu mo pisak mana adu maina ngang busu ya da bani anyway ai kenu mai jage bako koki ki page dagi sum akoina source sum lobo taragadi akoi mai thigani mamaida akoi puning handhan ba yade aikoina puning chawkhalaga aikoina makoida aikoigi yauloi singda lan kapiba maruoina khulai paiba training phachana full tawraba ngakani aikoigi lanni sing hoi akoi side labor local volunteer singdudi training phajana phangdaba ngakani go khunga pasing city tasenga khun ngakpa nataba aikoigi tasengna yaoloi singse makoidi training phajana tawrba ngakane ko ising manungda luppaga pung ani hum leiba ngamaba sumaina kanoma da pipe macha ma sum hapchangraga ising manungda pipe macha ma ka hapchangraga kaim yaudabida pipe macha du thingalaga sur holma ngamaba adugi training phangaba ngakani uda numi humni tumba ngamba ngakani ko ha u mathakta training to matamda asu moina ingoi wari li matamda to nungai very interesting ha moina uzi cookie gano sing gorilla warfare gi adagi kanu sing unaga upselaga tawbududi adudi moina no eva adudi kasunate hareba adudi gorilla warfare di yam mari bagi kanu ne gorilla warfare gi type akogi kanu una upselaga tawbo una malhanba jungle da training chatpa adudi kasunate heba akoi maruina haige ai direct hairage akoi pele amagi training se mayam na pele ha si ka ki no moi ko ki su pele am ki moi pele ta mathi chit le bo ji mana ne noi pele ne ngambar ke ne bi ne ngambar ga na ji haire bodo pele ta bad maming ta bad moi mathi chit pa hore ba kai no bu lan khuai do yam tena nai gare ba atai party su loi hai ba ko pele de na ti ba ado ai ngsi thawa yam ngai de so ning ba ko ma akoi ki mafam marang khangdana reliable source dagi pau roviu akoi ki page mayam sing akoi ki ai maming di palroi ge adu taseng di ai di adu maine to hanengde pau si aingonda ayamba leibani moina aingonda haibani yamba masi miyam da haidok pi ganu akoi ki advantage am lei ko Burma manung di koi advantage lei habe tang hayu adu ka makata badi haidok pi ganu haib mamdi mina haidok pi ganu har aina loi haidok ya bro haidok kanu harise aikogi strategy aikogi lalong lam leiriba manung yam leiriba noina khangoi daba koi swagi mingsing khangoi daba yam leiriba akoi se analysis tawri adu dadi kumai tawbo na telephone de pung ani hungo moi sangmatam da ai wari saneiba adu dadi noi sumai tawta da moi sumai tawta di sumai kumai du mai tawna moina harpani akoi songi kuki mayam loina phujal laga adi uniform loi hongtho eba jijakre adugo moyi kene bi thaba
ko Kennedy tha moi gi kari do sagi adugi podo kuki army tha bo Kennedy gi moi gi emblem yawa adumbo uniform do adaloi hokchen greba adu si yaw sujan bo yaw reba swai di adu do re koi di adu swai da propaganda war pi adi mi phana ba khar utkani adi khara dhap to utkani madu drama ne heba adu thagalaga koi haraudna koi mitei su kam pangge si moina khange heba propaganda war haibasida akhoi sumba si yawri heba suma drama tawraga mayam da koi miss lead to ba misguide to ba asuma mayam se koi khar khangse koi ai yam singe haba nate ha I say I'm an investigative journalist. I adu budi oiko. Aduna investigation de lebanina yang kumna tijale pau me dak lak blak matam da pau je chumbra lan bra se pau si ai la le n khale tumu taun question kre si proof lebra ko adu dadi tumu manung da adu manak da loi le ribani akoi gi lanmi mayam le ribani moi di kari waram doi ba oi tum si ra moi dang sai na adung ma pham rang khang do pause ai di pangtok to haningde share pangtok to bigano paper da hape newspaper da hape haidana share pangtok to su lan gani pau di newspaper khudima ki pause loin chungani hape ki apum chu leite ko aduna ai koina masai mai ta ki koi ki paper mami di hai roige ai ngon ki pause lo yo ri newspaper da ko ai ngon ki pause lo yo ri ko adum phone do kani kaina pause si bu chumbra lan bra ga na ai ngon cross check to kani adi za adi pau di chume adu happy ro ka sugai de simadi khoi hapa gumsi haidana ai koi nok nei telephone da no ini adu pot haidok bu ya de adu yu za haidok pi gano ko na ai na mai ma haido hai haidi ma hai ju moi paper da haidok te ba senior journalist ne newspaper ma ki manipur gi morning paper ma gi adu ma haidok te ba mamdi adu mina no harapani za ni phana badar su no ma gi leader ma na harapani ko phana badar su ma rank khar wang ba mi pa ne pa na harapani ma koi gi manipur gi sectors da purga ma se leibani manipur gi sectors di ma si maina ma je pau loi phauna ba mi kanoni aduna mana pirapa pau se la loi haidana ai haiba ado masi gi laibak ti basi maina akoi gi kano sing da akoi gi loi hamna re loi hapes mayam se thagat na re madu gi newspaper da du haire adu ha to haire na loi thagat na re ko thagat na boys da ai se sum koi gi sing kano sing pakatil 360 adura adagi kano ra lamlai 360 ra ai khangdre karam gramano pangta thagat na re da mayam da samam na ba aduga kano to ba panic oi ba pot khadi phauroidra madugi de mukta aise ta sing ai lab se ithar pane ko ai kan public interest da ai yam hai sing ba expert na te ai yam ai tv discussion da no fo ai su ya bangam der bani pa mani mamdi ai mati cha da baini moi ai koktri se ai hai da baini ai khang da baini ba ai sene journal sur ga su ai di ta se na play public platform da phajana wangang bu su hai ba na te anyway pung bu de ohum mari ngang bi ge adu ai matik cha de ha ba ai personally ai matik jam cha da ban misak ne ba ai perfect oi di ha ba all round development da ai perfect oi da ban misak ma ne ba adu pau hai ba si da di ai last 15 years ai experience lai ba misak ma ni di national da ai tawang loi chak ro chak ma ni north east ki mafam khudimuk se nipan state nipan je chatlaga pau khomurga Delhi da ai pau tharba oja surjakan da ki makha da notice around no ki ai correspondent oirama misak mani ai certificate loi le ko adumang na ai certificate su thar matam da ai ki saklon se tha ahum bu phade certificate lo lao hai ngak pani se mina sai matang ta na phang de ai within 3 months ta phang gi su kai kino ai si moin yamatik sa ba mi ne hai koshi da di ai di si na ai di koi di count of video ne koi da ngau bu dum khan bi bane ko aduna pau makhal yam jame pau se akoi development segment lady literature gi lady culture gi lady historical karo angle lady si crime ne ko si criminal kano sing ne ko crime zone ne si war zone ne ko crime de sing ne si ko wa thok ne ba crime si wa thok na tro crime wa han thok se adu
ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯀ꯭ꯔꯥꯏꯝꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯍꯟꯗꯦꯕ ꯅꯣꯔꯠ ꯏꯁ ꯔꯥꯎꯟ-ꯑꯞꯇꯗꯤ ꯑꯩ ꯀ꯭ꯔꯥꯏꯝꯒꯤ ꯃꯔꯝꯗ ꯑꯩ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯇꯤꯡꯒꯤ ꯑꯩ ꯀꯩꯅꯣꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯈꯪꯉꯛꯇꯦꯕ ꯑꯍꯥꯟꯕꯗ ꯑꯃꯔꯣꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯈꯣꯏꯗꯤ ꯁꯣꯞ ꯅ꯭ꯌꯨꯁ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯣ ꯗꯤꯕꯂꯞꯃꯦꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯐꯝꯁꯤꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯌꯥꯎꯍꯟꯗꯦꯕ ꯗꯦꯜꯂꯤꯒꯤ ꯃꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯑꯗꯨꯅ ꯑꯩ ꯀ꯭ꯔꯥꯏꯝꯒꯤ ꯃꯔꯝꯗꯗꯤ ꯑꯌꯥꯝꯕ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯂꯣꯀꯦꯜ ꯄꯦꯄꯔꯗ ꯑꯩꯁꯦ ꯑꯣꯖꯥ ꯍꯦꯔꯣꯖꯤꯠ ꯅꯣꯡꯃꯥꯏꯊꯦꯝꯅ ꯑꯩꯁꯦ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯣꯡꯕꯟꯕ ꯀꯧꯕ ꯆꯦꯐꯣꯡ ꯅꯣꯡꯃꯥꯏ ꯄꯨꯊꯣꯛꯇꯣꯔꯤ ꯃꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯇꯤꯡ ꯌꯥꯎꯔꯛꯀꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯌꯥꯎꯔꯛꯀꯅꯤ ꯑꯣꯖꯥ ꯃꯁꯤ ꯑꯝꯇ ꯑꯩ ꯀꯩꯅꯣꯗ ꯑꯣꯖꯥꯗ ꯑꯩ ꯀꯩꯅꯣ ꯄꯤꯖꯒꯦ ꯖꯣꯏꯟ ꯏꯗꯤꯇꯔꯒꯤ ꯐꯝꯁꯦ ꯄꯤꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯈꯥꯏꯒꯤ ꯆꯦꯐꯣꯡꯁꯦ ꯀꯩꯁꯥꯝꯄꯥꯠ ꯂꯝꯖꯝ ꯂꯩꯀꯥꯏꯗ ꯃꯦꯆꯤꯟꯁꯨ ꯄꯤꯀꯣ ꯃꯦꯆꯤꯟꯁꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯣꯏꯅ ꯃꯦꯆꯤꯟꯁꯦ ꯄꯤꯕꯤꯔꯦ ꯃꯦꯆꯤꯟꯁꯤ ꯃꯣꯏ ꯑꯩꯈꯣꯏꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯅꯥꯅꯣꯗꯤ ꯍꯪꯕꯤꯔꯛꯑꯅꯨ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯡꯕꯟꯕꯁꯨ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏ ꯄꯕ꯭ꯂꯤꯁꯔꯒ ꯑꯩꯒ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯟꯅꯔꯛꯇꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯁꯤ ꯑꯩꯈꯣꯏꯁꯤ RNI ꯔꯦꯖꯤꯁꯇꯥꯔ ꯇꯧꯁꯤ ꯑꯗꯣ ꯗꯦꯜꯂꯤꯗ ꯑꯩ ꯆꯠꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯁ ꯅꯪ ꯗꯦꯜꯂꯤ ꯃꯁꯛ ꯈꯪꯉꯣꯏꯗ ꯀꯩꯅꯣ ꯇꯧꯔꯣꯏꯗ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯉꯤꯅ ꯑꯩ ꯂꯦꯡꯒ꯭ꯋꯦꯖ 2 ꯈꯪꯉꯤ ꯑꯩ ꯍꯤꯟꯗꯤꯁꯨ ꯀꯕꯛ ꯈꯪꯉꯤ ꯑꯩ ꯏꯪꯂꯤꯁꯇꯤ ꯐꯖꯅ ꯈꯪꯉꯤ ꯑꯩ ꯌꯦꯅꯤ ꯑꯩ ꯉꯥꯡꯅꯒꯦ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯝꯍꯧꯖꯧꯔꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯁꯦ ꯑꯩ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯁꯨꯝ ꯀꯩꯅꯣ ꯆꯌꯦꯠꯇꯤ ꯈꯣꯏꯌꯦꯠꯇꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯄꯅꯦꯕ ꯑꯩ ꯇꯣꯛꯑꯒꯦ ꯑꯣꯖꯥꯔꯨꯁꯤꯗ ꯑꯩ ꯄꯣꯊꯥꯖꯔꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦꯕ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯤꯒꯤꯗ ꯌꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯛꯂꯣꯟꯁꯦ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁꯀꯤ ꯄꯩꯁꯥ ꯌꯥꯝ ꯇꯣꯜꯂꯦꯕ ꯑꯩꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯒꯤꯗ꯭ꯔꯦ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯁꯅꯥꯇꯣꯝꯕ ꯅꯪꯅ ꯃꯁꯤꯗ ꯀꯠꯊꯣꯛꯄꯗ ꯎꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯗꯨꯅ ꯅꯪꯅ ꯂꯩꯀꯥꯟꯁꯤꯡꯉꯣ ꯂꯩꯇ꯭ꯔꯒ ꯇꯣꯛꯊꯣꯛꯑꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯇꯝꯗꯨꯗꯒꯤ ꯃꯊꯪ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯑꯩ ꯁꯛꯂꯣꯟꯁꯤ ꯇꯧꯗ꯭ꯔꯤ ꯃꯥꯡ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦꯀꯣ ꯑꯩꯁꯦ ꯌꯣꯠꯂꯤꯡꯗ ꯇꯥꯃꯣ ꯔꯥꯖꯦꯟꯒ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯃꯔꯝꯗꯤ ꯀꯩꯗꯧꯕ ꯑꯗꯨꯁꯨ ꯕꯣꯝ ꯄꯣꯈꯥꯏꯕ ꯃꯇꯝꯅꯤ ꯀ꯭ꯔꯥꯏꯝ ꯉꯥꯛꯇꯅꯤ ꯁꯉꯥꯛꯐꯝꯗꯒ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤ ꯃꯆꯦꯠꯁꯦ ꯌꯨꯝꯊꯛꯇ ꯇꯥꯕ ꯌꯨꯝꯊꯛꯇꯒ ꯄꯟꯕꯅꯤꯀꯣ ꯗꯨꯀꯥꯟ ꯀꯩꯅꯣꯁꯤꯡꯗꯤ ꯃꯣꯏ ꯀ꯭ꯔꯣꯁꯤꯡ ꯑꯗꯨꯗ ꯁꯉꯥꯏꯄ꯭ꯔꯧ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯑꯩꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯤꯠꯇꯤ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯃꯗꯨ ꯂꯥꯛꯆꯜꯂꯤꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯕ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯄꯣꯈꯥꯏꯔꯝꯒꯅꯤ ꯑꯗꯨꯒ ꯌꯨꯝ ꯃꯊꯛꯁꯤꯗ ꯃꯤꯒꯤ ꯁꯥꯗꯣꯡꯁꯤ ꯄꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯎꯆꯦꯛꯁꯤꯡꯁꯤꯅ ꯂꯝ ꯈꯨꯅꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯈꯨꯅꯨꯁꯤꯡꯁꯤꯅ ꯑꯃꯠꯇ ꯈꯣꯡꯗꯅ ꯄꯔꯦꯡꯁꯦ ꯃꯃꯤꯠ ꯇꯧꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯌꯥꯃꯨꯛ ꯁꯥꯊꯤꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯈꯨꯠ ꯁꯣꯝꯗꯒꯤ ꯁꯝꯃ ꯂꯥꯛꯄ ꯑꯗꯨꯅ ꯕꯣꯝ ꯁ꯭ꯋꯥꯏꯗ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯒꯤ ꯃꯌꯥꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯀꯣꯂꯤꯁꯤꯡ ꯑꯩꯈꯣꯏ ꯁꯤꯔꯤꯁꯤꯅ ꯁ꯭ꯋꯥꯏꯗ ꯆꯛꯈꯥꯏꯔꯛꯄ ꯑꯗꯨꯗꯣ ꯃꯗꯨꯒꯤ ꯀꯩꯅꯣꯃꯈꯛ ꯑꯩ ꯏꯃꯥꯖꯤꯅꯦꯇꯤቭ ꯄꯋꯥꯔ ꯑꯩꯒꯤ ꯂꯩꯖꯕꯗꯨꯅ ꯑꯩ ꯐꯖꯅ ꯔꯤꯄꯣꯔꯠꯁꯦ ꯑꯩꯅ ꯐꯖꯅ ꯍꯦꯗꯂꯥꯏꯟ ꯏꯌꯦꯕ ꯇꯥꯃꯣ ꯔꯥꯖꯦꯟꯅ ꯑꯁ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯍꯥꯏꯌꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯕꯣꯕꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏ ꯃꯥꯒꯤ ꯃꯦꯟꯇꯥꯂꯤꯇꯤ ꯁꯣꯛꯈꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯃꯥ ꯁꯥꯎꯈꯤꯕꯗꯣ ꯑꯩ ꯃꯥꯒ ꯂꯦꯞꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯀ꯭ꯔꯥꯏꯝꯁꯤꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯇꯤꯡꯁꯤꯗ ꯑꯩ ꯍꯩꯔꯛꯈꯤꯕ ꯂꯣꯀꯦꯜ ꯄꯦꯄꯔꯗ ꯂꯥꯛꯄꯗꯒꯤ ꯑꯩꯒ ꯈꯤꯇꯪ ꯑꯩ ꯋꯥꯔꯤ ꯂꯤꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯋꯥꯔꯅꯦꯕ ꯁꯤꯚꯤꯜ ꯋꯥꯔꯅꯦꯕ ꯁꯤꯚꯤꯜ ꯋꯥꯔ ꯏꯁ ꯒꯣꯏꯡ ꯑꯣꯟ ꯏꯟ ꯃ꯭ꯌꯥꯟꯃꯥꯔ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤꯅ ꯁꯦꯃꯤ ꯁꯤꯚꯤꯜ ꯋꯥꯔ ꯏꯁ ꯒꯣꯏꯡ ꯑꯣꯟ ꯁꯤꯚꯤꯜ ꯋꯥꯔꯁꯤ ꯑꯩꯈꯣꯏꯅ ꯇꯪꯈꯥꯏ ꯁꯦꯃꯤ ꯀꯧꯏ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗ ꯐꯨꯜ ꯁꯤꯚꯤꯜ ꯋꯥꯔꯅꯦ ꯇꯧꯔꯤꯁꯦ ꯃ꯭ꯌꯥꯟꯃꯥꯔꯁꯤ ꯍꯧꯖꯤꯛꯇꯤ ꯁꯤꯚꯤꯜ ꯋꯥꯔꯁꯦ ꯑꯆꯧꯕ ꯁꯤꯚꯤꯜ ꯋꯥꯔꯅꯦ ꯒꯨꯒꯜꯗ ꯌꯥꯎꯕꯅꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯦꯅꯤ BBC ꯅ꯭ꯌꯨꯁꯇ ꯀꯩ ꯂꯣꯏ ꯌꯥꯎꯕꯅꯦ ꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯤꯗꯁꯨ ꯑꯩ BBC ꯌꯦꯡꯕ ꯌꯥꯏ NDTV ꯌꯦꯡꯕ ꯌꯥꯏ ꯀꯣ ꯑꯗꯣ ꯁꯤꯗ ꯌꯥꯎꯗꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯨ ꯍꯥꯄꯛꯄꯗꯨꯗꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯩ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯔꯦ ꯄꯥꯎ ꯂꯧꯐꯝ ꯁꯣꯔꯁꯁꯦ ꯂꯩꯇꯕ ꯀꯩꯒꯤꯅꯣꯕꯨ ꯈꯤꯇꯪ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ
ꯑꯩꯈꯣꯏ ꯁꯝꯇꯥꯏꯝꯁ ꯍꯦꯛꯇ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗ ꯄꯥꯎ ꯂꯧꯅꯅꯕ ꯃꯆꯥꯛꯁꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯥꯏꯔꯝꯃꯦꯕ ꯃꯔꯝꯗꯤ ꯂꯥꯟꯁꯦ ꯌꯥꯝ ꯀꯟꯓꯜꯂꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯔꯝꯃꯅꯤ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅ ꯀꯟꯓꯜꯂꯛꯏꯅꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯑꯦꯡꯒꯜꯁꯤꯡꯗꯨ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤꯗ ꯈꯜꯂꯤꯕꯅꯤ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯂꯣꯏ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯀꯥꯝꯖꯣꯡ ꯂꯝꯕꯤꯗ ꯁꯣꯝꯗ ꯀꯩꯅꯣꯗ ꯃꯊꯪ ꯃꯊꯪ ꯃꯣꯏ ꯉꯝꯅꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯏ ꯀꯦꯝꯗꯒꯤ ꯃꯌꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩ ꯉꯔꯥꯡ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯂꯧꯅꯤ ꯄꯨꯔꯥ ꯃꯁꯤ ꯁꯣꯔꯁ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯌꯦꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯁꯤꯅꯥꯏ ꯀꯦꯝꯗꯒꯤ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯖꯟꯈ꯭ꯔꯦꯕ ꯃꯣꯏ ꯍꯥꯟꯅ ꯀꯦꯅꯦ ꯄꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯑꯗꯨꯒꯤ ꯁꯤꯅꯥꯏ ꯀꯦꯝꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏꯅ ꯀꯔꯤ ꯑꯣꯏꯗ ꯀꯥꯎꯏ ꯃꯐꯝ ꯑꯣꯏꯗ ꯀꯥꯎꯏ ꯁꯥꯏꯀꯜ ꯃꯅꯥꯛꯀꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯩ ꯀꯥꯎꯔꯦꯀꯣ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯤ ꯑꯁꯣꯝꯗ ꯂꯣꯏ ꯍꯥꯏꯖꯟꯈ꯭ꯔꯦꯕꯀꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯛꯑꯦ ꯋꯥꯔꯁꯦ ꯑꯗꯨꯒ ꯑꯁꯣꯝꯒꯤꯁꯨ ꯇꯦꯡꯅꯧꯄꯜꯒꯤꯁꯨ ꯃꯣꯏꯅ ꯄꯦꯖꯇ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯂꯣꯏ ꯊꯣꯝꯖꯤꯟꯈ꯭ꯔꯦꯕ ꯁꯣꯝꯗ ꯇꯨꯃꯨꯔꯣꯝꯗ ꯂꯣꯏ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯝꯖꯣꯡ ꯕꯣꯔꯗꯔ ꯂꯣꯏ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯡꯁꯦ ꯇꯦꯔरिꯁꯀ ꯏꯟꯁꯔꯖꯦꯟꯁꯀ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯃꯣꯏꯗꯤ ꯇꯦꯔरिꯁꯅ ꯉꯥꯛꯇꯅꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯥ ꯉꯥ ꯉꯥꯛꯇꯅꯤ ꯃꯁꯥꯒꯤ ꯃꯣꯔꯦꯜ ꯂꯦꯁꯟ ꯀꯔꯤꯒꯨꯝ ꯌꯥꯎꯗꯕ ꯃꯣꯏ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯃꯣꯏ ꯂꯣꯏ ꯊꯣꯝꯖꯤꯟꯈ꯭ꯔꯦꯕ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯁꯨ ꯑꯁꯣꯝ ꯂꯝꯕꯤ ꯂꯣꯏ ꯂꯩꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯩꯅꯣ ꯐꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯒꯅꯨ ꯐꯥꯎꯔꯒ ꯑꯗꯒꯤ ꯁꯨꯒꯅꯨ ꯋꯥꯡꯃ ꯐꯥꯎꯔꯒ ꯃꯣꯏꯒꯤ ꯂꯂꯣꯏ ꯐꯥꯏ ꯀꯔꯤꯒꯤ ꯂꯣꯏ ꯐꯥꯎꯔꯒ ꯊꯣꯡꯒꯁꯨ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯅꯥꯝꯇ ꯊꯣꯡ ꯅꯥꯉꯩ ꯁꯦꯝꯕ ꯂꯣꯏꯗꯕꯗꯣ ꯂꯣꯏꯈ꯭ꯔꯕꯅꯤ ꯊꯣꯡ ꯂꯥꯟꯈ꯭ꯔꯕꯅꯤ ꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯩ ꯎꯔꯦ ꯊꯣꯡꯗꯨ ꯂꯥꯟꯈ꯭ꯔꯦ ꯂꯥꯜꯂꯒ ꯇꯦꯡꯅꯧꯄꯜ ꯇꯥꯔꯒ ꯃꯣꯏ ꯆꯠꯈ꯭ꯔꯦꯕ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯂꯣꯏ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯁꯣꯝꯒꯤꯁꯨ ꯂꯣꯏ ꯊꯣꯝꯖꯤꯟꯈ꯭ꯔꯦꯕ ꯁꯤꯅꯥꯏ ꯀꯦꯝ ꯀꯥꯡꯕꯨꯗꯨꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯣ ꯎꯈ꯭ꯔꯨꯜ ꯀꯩꯒꯤ ꯀꯥꯝꯖꯣꯡ ꯂꯥꯟꯊꯣꯛꯑꯒ ꯃꯣꯏ ꯌꯧꯁꯟꯈ꯭ꯔꯦꯕꯀꯣ ꯉꯝꯅꯕ ꯃꯣꯏ ꯌꯧꯁꯟꯈ꯭ꯔꯦ ꯀꯣ ꯑꯗꯨ ꯃꯣꯏ ꯍꯧꯖꯤꯛꯁꯤ ꯕꯣꯔꯗꯔꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝꯗ ꯂꯩꯈ꯭ꯔꯦꯕ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯗ ꯗꯥꯏꯚꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯕꯣꯝ ꯑꯆꯧꯕ ꯊꯥꯗꯔꯛꯏꯁꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯧꯕ ꯁ꯭ꯋꯥꯏꯗ ꯑꯩ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩ ꯑꯩ ꯐꯣꯟꯁꯤ ꯌꯥꯝ ꯇꯧꯋꯦ ꯐꯣꯟ 10 times ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦꯕ ꯃꯣꯏꯁꯦ ꯂꯥꯟ ꯊꯨꯞꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯈꯠꯇꯅ ꯇꯧꯔꯤꯕ꯭ꯔꯥ ꯄꯥꯎ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯍꯪꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯨ ꯄꯥꯎꯗꯨ ꯍꯪꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯃꯨꯛꯈꯛꯇꯪ ꯊꯥꯗꯔꯛꯄ ꯃꯥꯜꯂꯦ ꯕꯣꯝꯁꯦ ꯑꯃꯨꯛꯈꯛꯇꯪ ꯊꯥꯗꯔꯒ ꯃꯌꯥꯝꯁꯦ ꯀꯤꯍꯟꯕ ꯑꯗꯨ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯥꯔꯅꯤ ꯈꯟꯗꯣꯛꯄꯤꯌꯨ ꯗꯥꯏꯚꯔꯠ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯋꯥꯔꯁꯦ ꯄꯨꯔꯥ ꯑꯦꯇꯦꯛ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯕꯣꯝ ꯑꯃꯈꯛ ꯊꯥꯗꯔꯒ ꯃꯤ ꯁꯣꯛꯄ ꯄꯟꯕꯒꯤ ꯄꯥꯎ ꯐꯪꯗꯦ ꯑꯗꯨꯒ ꯍꯦꯛꯇ ꯃꯌꯥꯝ ꯄꯦꯖ ꯃꯌꯥꯝꯁꯤꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯅꯤ ꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤꯗ ꯃꯤ 3 4 ꯌꯦꯡꯕꯤꯔꯤꯀꯣ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯑꯗꯨꯝ ꯃꯇꯝ ꯑꯗꯣꯝꯒꯤ ꯐꯪꯗ꯭ꯔꯒꯅ ꯑꯗꯨꯝ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯨꯝꯗꯤ ꯅꯩꯅꯕꯅꯤ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯁꯤ ꯑꯩꯅ ꯉꯥꯡꯕꯁꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦꯕꯁꯦ ꯀꯩꯒꯤꯅꯣꯕꯨ ꯑꯩꯒꯤꯁꯨ ꯁꯣꯔꯁ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯩ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯏ ꯑꯗꯨꯗꯤ ꯃꯈꯣꯏꯁꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ ꯀꯔꯣꯝ ꯌꯧꯔꯝꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯊꯣꯝꯖꯔꯛꯏꯁꯤ ꯀꯩꯅꯣ ꯃꯥꯅꯒ ꯄꯥꯎꯂꯦꯟ ꯂꯥꯟ ꯍꯥꯎꯀꯤꯞꯅꯒ ꯂꯥꯎꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏ PLAꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ KNB ꯀꯅꯥ ꯉꯝꯖꯤ ꯐꯥꯏꯅꯦꯜ ꯍꯧꯗ꯭ꯔꯤ ꯐꯥꯏꯅꯦꯜ ꯁꯥꯟꯅꯕꯗ ꯐꯥꯏꯅꯦꯜ ꯐꯥꯏꯠ ꯑꯃ ꯂꯩꯒꯅꯤ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯑꯃ ꯂꯩꯒꯅꯤ ꯑꯗꯨ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯁꯤ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯑꯩꯅ ꯄꯤꯔꯤ ꯄꯥꯎꯈꯨꯝꯗꯣ ꯑꯝꯇ ꯌꯦꯡꯉꯨ ꯑꯣ ꯑꯩ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯕꯅꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗꯨꯗ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅꯒ ꯍꯥꯏꯔꯛꯏꯗꯣ ꯈꯔ ꯈꯪꯕꯩꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯃꯣꯏꯒꯤ ꯀꯥꯡꯕꯨ ꯁꯤꯅꯥꯏ ꯀꯦꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯀꯦꯝꯅꯦꯕꯀꯣ ꯑꯩ ꯃꯐꯝꯗ ꯆꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩ ꯚꯤꯗꯤꯑꯣꯗꯨ ꯑꯩ ꯎꯔꯦ ꯀꯣ ꯃꯣꯏꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯣꯏꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯦꯕꯀꯣ ꯃꯣꯏꯗꯤ ꯃꯣꯔꯦꯜꯒ ꯌꯥꯎꯕ ꯅꯠꯇꯦ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯔꯥ ꯐ꯭ꯔꯤꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯤꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯀꯥꯟꯗ ꯑꯩ ꯃꯌꯥꯝꯗ ꯄꯟꯅꯤꯡꯗꯦ ꯐꯦꯁꯕꯨꯛ ꯑꯩ ꯂꯥꯏꯞꯇꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯤꯡꯗꯦ ꯈꯤꯇꯪ ꯐꯖꯗꯕ ꯋꯥꯍꯩ ꯑꯝꯇ ꯁꯤꯖꯤꯟꯅꯅꯤꯡꯗꯦ ꯈꯤꯇꯪ ꯂꯦꯝꯅꯤꯡꯉꯦ ꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯆꯍꯤ 59 ꯁꯨꯔꯛꯄ ꯍꯥꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯁꯦꯅꯤꯌꯔꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯣ ꯑꯩ ꯍꯛꯆꯥꯡ ꯉꯝꯗ ꯁꯤ ꯅꯥꯀꯟ ꯑꯃ ꯄꯩꯔꯤꯕꯅꯤ ꯁꯤ ꯌꯦꯡꯉꯣ ꯐꯤꯕꯝ ꯇꯥꯕ ꯅꯠꯇꯦꯕ ꯁꯤ ꯐꯖꯟꯕ ꯉꯝꯗ꯭ꯔꯤꯕꯅꯦꯕ ꯁꯤ ꯌꯦꯡꯉꯣ
ꯁꯤ ꯀꯣꯏ ꯀꯛꯄꯕꯨ ꯌꯥꯗ꯭ꯔꯤꯕꯅꯤ ꯁꯤ ꯁ꯭ꯋꯥꯏꯗ ꯄꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯤꯗꯥꯛ ꯆꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯣ ꯍꯔꯄꯤꯁ ꯖꯣꯁꯇ ꯅꯥꯕꯒꯤ ꯑꯗꯨꯗ ꯑꯩꯁꯤ ꯀꯩꯒꯤꯅꯣ ꯃꯤꯌꯥꯝꯗ ꯄꯥꯈꯠꯅꯔꯅꯤ ꯑꯩ ꯂꯥꯏꯐꯁꯤ ꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤ ꯁꯤꯌꯔ ꯌꯥꯝ ꯇꯧꯕꯤꯌꯣꯕꯀꯣ ꯑꯩꯒꯤꯁꯤꯅ ꯀꯩꯒꯨꯝꯕ ꯂꯥꯜꯂꯝ ꯇꯥꯔꯗꯤ ꯑꯩ ꯂꯥꯜꯂꯦꯅ ꯀꯣꯟꯅ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯒꯤ ꯄꯥꯎꯁꯤ ꯑꯩꯅ ꯐꯪꯉꯤꯕ ꯁꯣꯔꯁꯁꯤꯅ ꯀꯩꯒꯨꯝꯕ ꯂꯥꯜꯂꯝꯃꯦ ꯇꯨꯃꯨ ꯇꯥꯎꯟꯁꯤ ꯀꯣꯏꯁꯟꯈ꯭ꯔꯦ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯀꯣꯏꯁꯜꯂꯒ ꯊꯝꯈ꯭ꯔꯦ ꯃꯣꯏꯒꯤ ꯀꯦꯅꯕꯤ ꯌꯥꯎ ꯃꯣꯏꯒꯤ ꯑꯦꯂꯥꯏꯟꯁ ꯀꯥꯡꯕꯨꯗꯨꯅ ꯀꯣꯏꯁꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯝꯅ ꯃꯗꯨ ꯁꯣꯝꯗꯁꯨ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇ ꯑꯗꯒꯤ ꯑꯃꯁꯨ siba tare na haibagi style da thagala putu no adu tawbigino adu tawgon noy khangdana hekta tawgon aina mukana hairi paumi ogera amma ogera madu tawbigano aina haise tasengna aina khangbagi haibani moina aingonda hinskar pirameba masigi hinsing ji haido adu padaradi no yam nungai gane very interesting oin but yekna bana de aingonda huji cookie masa mayam ai follow to aingon ai follower to cookie masa yam yawre kaino aina kari harke se moy yenge monne yenge ba aina kari laktoi momdi kaino bu ai gadi sumoy akoi channels ni na ai masak chungdi kana sam ta khangba khangde maming ju adu kawi ada kawi na moy na ngasagi adu do lanjen ba kawi lanjing ba kawi adu do haibani maming de amatan moy masai maming amta nate ba adu tade moy na aingonda nungsibidana ko moy ahum mari lerambane adu matham matamgi matungina moysu somda changsangiba abar mayo hrabina paw to phawbu ngamdaba adu manipur sector pu hoba khara leader or leiri ko mana di aingonda paw se yamba kawi koina khar khanmani yamba sigi condition si lei yamba sigi prosecurity haidok piganu manipur gi manungda de ko ju khudong cha da khale adu myanmar manunggi oina di akoi ningthogumna lei ko kari chu to bang moy ko akoi gi mi yam lingna lei party khudingmak akoi party khudingmak yamna lingna lingjan manana kari gumam to chokpai ro agi maming tabi tongan kongjokhre ha maming dabu tang tongan thonjagi bagi tawani manipugi miyamna akoi punjallo oidna kan laughibdo adudagi akoi suna akoi gi meeting kayar tawr matamda amuk ningjangji ai ngasi di kai gum khra haige masi party na sobi ganu KYKL ga kanoga aikoi gi ULF ka kan phunaki ba matang ama leibani ai gi khut par ga tambiram ba oja samarendra adugi landu da hat ki banatra ha matam da ma ULF ki chairman ju oirami bani adu gi matung sida pripak pro sina pripak sina choba daitam ka ga man mediator oiraga lam khanjam khamjin gi bani no manipur miyam na du chupam pamde akoi punchen no hai noina mai tong na tar yare adu tobirno no asida koina haiba tabik tradi akoi ga chawkani adu tobino haina ado ngasai gi maita gi bu adu ngasai adu matung sida mkhoi ni si wakhal ta na re aduna ngasi di kemam da KYKL ga ULF ga pun lei khre ko UL khoi kana tawdaba pisse court yaudaba UL ki haidare ko hajiti UL ko da haiba ya UL ki na haiba dare ado adugi nimitudagi pripak na mediator oiraga basi manpugi history ni aina ngasi ngangjari lal moy aiti tasena panbadu aina dawjawani ko mamdi kaina bu thawai khoi swai angangsing angan yam yaure ai moy si matamda kayang wagi khoi si am thasida ai magi polo yawe ai kham khoiromda ni mak kapamido ha adu moy party masen yana da bagi asuk mal larai mayam to bagi adu masi history je ko khanjingji aduna manipur miyam no noi punjalu kari de boina noi ton torido haiman laugi matamda masine moy punjalaga leire ama toina chak chamina dana magi haiba leitana tawra matamse ai khoiding asidi BJP Congress adu ada tawra masida sai laudra yai pare gare long lip laudra huran ma kambu gi long lip laudna taw leire ha kasuna ta political game samon basida ekoi yaushin dana ha amaira pai bisu mo le loin mak nate khara mo le ha social ko gi civil society organization khara sumo le yung
masi ai analysis tawribani paw mayam thadoi ni moi CSO sing masi kamai tawgi ko kana unni kamai tawi moi paisa skrai de no source mai mu wangkhal in kai no moi thabak kyam phangre gamen moi thabak kyam pi moi simba simme na ba idama to kai dawre haima sings ai ni yam thadoi sida ai Facebook live tadi ai loi haido roigi adu tari ulan gi wari sanasi ai madu parubada pakalure ko yamongi wari sida khar phore hai pratima irom thank you ado aina ngasi sigisi hai si karigino bu aikoi miyam se nangna pakhal isu maina atai pakhat nan panic wala mani habagi ai thajbo ai mun phawe bu ko mai pairaga ai TV yangamane bu ko su ngakang ga do ai sum kado mukhak yangamane adi hisab bara na khoi gi kado mukhak film ko su yangamane ko adagi magi sayuna thum mai kado to in yangambasida masai ki mata gi ai sum Facebook phaw kan to karino to mi ju mayam je aduna page mayam gi admin sing ai khoina adu tawre mi na kana ma thagale na to koi di chumi lani khangdana ai na page ngasi gi paw amda thagatri si karigino paw si matta confirm taw to gi ne paw sing si kapnari thomtatnari kan mong do chuklep lepte non stop ni haire ai na marudi hangi wa loi koi chwa wa te na maru kanan pi nu di khangde maru so wa te haire khulai ju wa te hadak su param lau he na param lau ro ni mai pa pa khulai myam do koi pa lau ro ni ha ai na koi gi kari ke na mo koi no ji thengari si ai ing ba nung sing marak sida masaki anaba yaw pasu kutong chadi hai ba anaba ga yaw pasu aina nari sumaina moi atasu konya masaki sigi jinaba yaw hai ba yam kutong chadi hai ai hange ba ko ai family mdo na koi hange ba ko nang sire ba sum wai sana pandamda mangai ri sum kogi sum kana to message thana ba do hujikti telephone sida ga kogi ka sida ga messenger da ga wari sum saba sida mamdi government taping tawdana ba mamdi kainabu ai journal so bagi ai ju any agit paw khono bi ai na ai right this is my freedom of press ai journal so ibani na aduna yam nungsi mo moina wari li bas oh ikoina tumba saba khangdana mitai gi da makta ikoi mitai ima leba kanna bu gi da makta wana lan thingnari to manipur miyam sina korina to sinong te bu so 이스도 짝짝 하이잖아 버기 버기 아두기 아다기 타갔다는 것이 노아이들 저이 자버기 필름 이소 아이 프리미어 소기 아두기 아다기 필름 아두도 내기 마두고 마야암도 우르버도 뭐지 와kat ям 노아이들에요 어 보이네 또 우리세 맘사 홍강들은 뭐시도 노이 마르다 보 마르다 코이나 서기 약나버서 ям 그러고 거기 라마 거기 로이 거기 슬라가 탐바 ям 그러고 약노 마얌지 탱가냐라 그러면 미얌지는 아이는 레이투이도 그 짝잖아도나 뭐시도 도우도나 아두는 뭐이도 크라임 엄청 거기 수마이도 뭐 통짜다 보니까 엄청 또 엄청 아들이 오래도 비례 아두도 다다고 한덕 다들이요 또도 어머니 다들이도 거기 댄스는 양왕 보이네 아두기 또 원하던다 죽는 미얀 원하는 땀시다 아두 뭐 통짜다 뭐 크라임 또 위압라 근데 아래 오래 또 다더러 네 하나 너니 부로 접어 다더러 아두는 다들이도 거기 만석이 열기 강군 다들이 도로 다들이도 아두는 이름 란 마르시다 파잉 토링 또부수 뭐 여림이도 아두는 아이나 이제 뭐더디 아이나 아이기 빠웅아이비요 mayam aibu thajabiu aigi paungai biu mayam burmagi ogira amurgi ogira momdi kainubu moina aingonda hairise miyamda aina mu pau yognubani ko adu haidokpa yaba da habam lei ko ai amko saijage haidokpa yaba habam lei nung amsung pan asi aina chattawa yadi moina aingonda loi haidokpa jingsi loi haidok tadi adudi loina khoi pa ba kang lo te tarani natra khoi pa ba di kang di ma pa da lo le ba da pasha thola ado ngasai ngoi ta ga yam bo ko la to ni ko ada
masai noi pasibu noi na pasibu kada imu noi na pasibu tak tasi ne yum chathok khibra na traga yum da leibra na hai akoi pa bro akoi pa oh akoi pa kang ga de lotte bni kang ga de lotte bni hada masai kang ga de lotte ha de changla kang ga de phare adu gi pot ta ne adu na akoi da aigi loksing gi de mukta aigi reference gi de mukta aigi knowledge gi de mukta aingon da tak pane moina pau tak pane pau tam bane ba koi kano gi di sumaina le re ikoi barma manu gi oina di ikoi gi jum ni ikoi gi jum aseng bo oire akoi nipi ngang lo bu su yaure a da settle to dun le su yaure longri se la ga le ba mo gi lon pha cha ngang cha man nang kai su khena tan ngang bu ngam ma ya ma le re hai re he reach hojiki oiba anouba pau kari leibage masini oji aina oji harise hojiki anouba pau haibasi pausing sai ayuktagi pau mat fauna disconnect tawre pau fauna bangam gedre mamdi keno lanfam da ayamba loi paisna gibanina akhoi pau khra fauna bu su masu lan changkhra kai gum khra to meeting gum to male ko moi meeting gum to male aduna moi krai leke che no ta ina hangde nang kai no no nang kai krai le kai lam de leke se phone do ai chung hangde nang kai lam dai no bo hangde no nang kai lam dai no ai hangde ma chang bam thok ta bai ni kai gi no madu ai gi personal oi bo pot mo gi adu min haidok ni ngam dri aduna ai chung hangde nang krai de gi no kai thab kai da no kamai ta no hoi mangi nang kari post pai na tra na karamba party gi nang kari rank lei habatu adu khatne nang is oli adu khatna hangi adu suma seng nan mai do adu ma o ma reng ma sana tre habatu adu khamna masin se ko mi sak mani habatu khangi ma sa ne khafa mamdi man pi pau ma to lan da adu aina pau heta yangi se mayam de aina heta yangi do adum yangi do aina khara yin yangi do adu kin ne mayam de kai bu marang adum ama so e habatu adum so ibuni adu hojibokti madu leitabi pau se leite ko yam tin so idani ngarang belegi lanmi ma yam tin so ibuni adu akoina karamba hospital da ma layeng ge base machu aina mayam da law thokpa ya de base ai mana nak hospital da puyi adu ko tang hai karamba hospital da mo adum khangi ne ina aduna mayam masi pose ai go ai life yeng bu kangbu sing na khangang su haidok pi gano mase ko gi yek na basing na advantage sam lawwe ba si haidok matam da korom da pukhre asok korom pukhre kai ki madu that is it does matter adu kasuna te ba adu da unnecessary ko thada bi mathau ta de pure layeng e si re adu can come to the point ai mu haijage aduna ai khoina page mana na tra ka umba mana koi kari mana bring paper wagera mo ira madu do kadum thapa pato mo ju source ka leram gani adu aina phangba source ka madu chan da ba oi bani contradictory khadi leire na adu contradictory sidani ba aina analysis ka pijari madu oi bi abra yadabra adu tadi masaina madu mayam da tum nung da leiba adigi adu manak leiba akhoi mete gi intelligence mayam akhoi yawlo sing de sai turamani drodi moi pau dun sum tardi ai tu moi dro salak saramani dudi amata su hingaro suk yamama yang ko chila thamu moi krai lifam loi doino adu somain ro kasam ozai nungai ai nungai jari ai na ba khang jari akoi gi kari harpis josta na ba dagi adun takai phadana ise haksam ngamda ai life se mi tara tare mu yeng ma le ko kasu ga de ai ngaptang toge adu bai pause akoi gi chi any question hang biro ai khumna na ba ready do zuke mamdi akoi manipur gi oinadi manipur manungi di moi bu kuitan ta na ba mayam leibani na mamdi handeki lanji kai do no mano hai matamda asuk yamba army changi se moina iman haibdi ko asuk yamba army thajal isinje MLA ngak na ba ama MLA ngak na ba ko moi civil war ta utar di MLA sinji ngak na ba then MLA mayam ngak na ba again amana VIP mayam ngak na ba hal area da capital area da then amana ahum so maramna akhoi leiba government da sarenda tawya da ba
ꯄꯤꯁ ꯑꯦꯀꯣꯔꯠ ꯁꯥꯏꯟ ꯇꯧꯁꯤ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠ ꯊꯥꯡꯒꯠꯂꯨ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯇꯛꯈꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯕ ꯑꯥꯔꯃꯤꯁꯤ ꯊꯥꯖꯤꯜꯂꯛꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤꯀꯣ ꯃꯈꯣꯏꯁꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯥꯔꯃꯤꯗꯒ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯥꯊꯤꯅ ꯂꯩꯔ ꯄꯣꯠꯅꯤ ꯅꯈꯣꯏ ꯄꯪꯂꯥꯏ ꯂꯥꯏꯅ ꯈꯟꯒꯅꯣ ꯑꯥꯔꯃꯤ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯑꯥꯔꯃꯤꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯄꯥꯎ ꯄꯤꯔꯛꯏꯅꯦꯕ ꯑꯗꯨꯁꯨ ꯔꯦꯡ ꯆꯥꯎꯔꯕ ꯉꯥꯛꯇ ꯀꯣ ꯀꯦꯞꯇꯦꯟꯒꯤ ꯃꯊꯛ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯦꯖꯔꯒꯤ ꯃꯊꯛ ꯂꯦꯐꯇꯦꯅꯦꯟ ꯀꯥꯔꯕ ꯀꯔꯅꯦꯜ ꯀꯥꯔꯕ ꯇꯧꯔꯕ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯁꯤꯡꯗꯣ ꯑꯃꯅ ꯑꯥꯔꯃꯤ ꯑꯃꯅ ꯂꯥꯜꯍꯧꯕ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯊꯥꯖꯅꯕ ꯍꯥꯏꯁꯦ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯩ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯃꯁꯤ ꯍꯥꯏꯗꯣꯛꯄꯅꯤꯀꯣ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯕꯨ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯅ ꯊꯣꯛꯏꯁꯤꯡꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯑꯩꯈꯣꯏ ꯄꯪꯕ ꯂꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯩꯈꯣꯏ ꯆꯠꯂꯟ ꯊꯤꯡꯉꯨ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯥꯏꯔꯛꯏ ꯗꯣꯡ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯗꯣꯟ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯅꯣꯂꯦꯖ ꯂꯩꯕꯤꯌꯨ ꯃꯗꯨꯒꯨꯝꯕꯗꯨꯗ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯅ ꯉꯁꯪ ꯃꯩꯇꯩꯒꯤꯕꯨ ꯇꯁꯦꯡꯅ ꯂꯥꯡ ꯊꯥꯛꯄꯅꯦꯕꯀꯣ ꯂꯥꯡꯁꯤ ꯊꯨꯗꯕꯅꯦꯕ ꯀꯩꯅꯣ ꯁꯤꯡꯉꯕ ꯂꯣꯏ ꯄꯥꯎ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯦꯕ ꯀꯣ ꯁꯨꯃꯦꯟꯗ꯭ꯔ ꯀꯩꯁꯥꯝ ꯀꯣꯏꯁꯟꯗꯤ ꯍꯪꯖꯔꯣꯏ ꯑꯣꯖꯥ ꯍꯛꯆꯥꯡ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦꯗ ꯁꯨꯃꯦꯟꯗ꯭ꯔ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗꯤ ꯉꯔꯥꯡ ꯃꯣꯏꯅ ꯍꯥꯏꯔꯝꯕꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎ ꯍꯥꯏꯔꯝꯕꯗꯨꯒ ꯀꯞꯅꯤꯡꯉꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯌꯦꯛꯅꯕꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯝ ꯊꯣꯝꯖꯜꯂꯛꯑꯦ ꯁꯣꯝꯗꯒꯤ ꯀꯨꯀꯤ ꯃꯌꯥꯝ ꯂꯣꯏꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯑꯃꯗꯤ ꯌꯥꯎꯗꯣꯏꯅꯦ ꯃꯣꯏ ꯑꯔꯥꯡꯕ ꯇꯨꯔꯥꯡꯕꯁꯤ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯗ꯭ꯔꯣꯟ ꯄꯤꯁꯟꯗꯣꯏꯅꯤ ꯑꯃ ꯇꯧꯗꯣꯏꯅꯤ ꯃꯣꯏꯅ ꯍꯥꯏꯕ ꯔꯤꯄꯣꯔꯠꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯗ꯭ꯔꯣꯟꯁꯨ ꯃꯣꯏꯅ ꯄꯤꯁꯜꯂꯦ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯄꯤꯁꯜꯂꯦ ꯈꯨꯠꯂꯥꯏ ꯑꯆꯧꯕꯁꯨ ꯄꯤꯁꯜꯂꯦ ꯃꯣꯏ ꯂꯣꯏ ꯄꯤꯁꯜꯂꯕꯅꯤꯅ ꯃꯣꯏꯒ ꯐꯖꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯡꯁꯨ ꯇꯨꯡꯁꯨ ꯅꯥꯛꯁꯨ ꯌꯦꯠꯁꯨ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯉꯥꯛꯇ ꯉꯥꯏꯕꯅꯤꯅ ꯂꯥꯟꯁꯨ ꯀꯟꯁꯤꯟꯗꯧꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕ ꯑꯩꯅ ꯄꯥꯎ ꯄꯤꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯕꯅꯤ ꯈꯜꯂꯣꯀꯣ ꯍꯥꯏꯗꯅ ꯃꯥꯅ ꯑꯌꯨꯛꯇ ꯍꯥꯏꯔꯝꯃꯦꯕ ꯑꯩꯁꯨ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯍꯦꯛꯇ ꯄꯦꯖ ꯃꯌꯥꯝꯁꯤꯗ ꯑꯗꯨ ꯇꯧꯔꯦꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯂꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯁꯤꯗꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕꯉꯥꯏ ꯑꯣꯏꯔꯅꯤ ꯁꯣꯝ ꯆꯪ ꯑꯗꯨ ꯄꯦꯄꯔꯗ ꯑꯗꯨꯃꯥꯏꯅ ꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯃꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯗꯨ ꯂꯣꯏ ꯂꯧꯊꯣꯛꯀꯅꯦꯕ ꯑꯗꯨ ꯍꯥꯞꯄꯣꯏꯕ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯗꯣ ꯍꯟꯗꯛꯄꯨꯗꯤ ꯀꯣ ꯑꯩ ꯌꯥꯝ ꯍꯥꯏꯔꯣꯏꯒꯦ ꯌꯥꯝꯅ ꯄꯪꯇꯧ ꯇꯧꯕꯁꯨ ꯆꯨꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯄꯦꯄꯔꯗ ꯍꯥꯞꯄꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃꯈꯛ ꯃꯊꯧ ꯇꯥꯔꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯔꯤꯐꯔꯦꯟꯁꯁꯦ ꯏꯅꯥꯎꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯥꯏꯕꯅꯦꯕꯀꯣ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯍꯦꯛ ꯂꯥꯟꯁꯤꯟꯈ꯭ꯔꯕ ꯑꯁꯣꯝ ꯃꯅꯨꯡ ꯆꯪꯈ꯭ꯔꯕ ꯅꯤꯡꯊꯧꯒꯨꯝꯅ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯑꯩꯈꯣꯏ ꯂꯥꯡ ꯊꯥꯛꯏꯅ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯂꯥꯡ ꯊꯥꯛꯏ ꯂꯣꯏꯔꯦ ꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯖꯔꯣꯏꯒꯦ ꯑꯩꯈꯣꯏ ꯂꯥꯡ ꯀꯟꯅ ꯊꯥꯛꯏ ꯂꯥꯡꯁꯤꯗ ꯑꯗꯨꯝ ꯊꯨꯖꯤꯟꯕ ꯑꯗꯨꯝ ꯊꯨꯗꯕ ꯌꯥꯗꯕ ꯑꯗꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯇꯦꯖ 90% ꯑꯦꯗꯚꯥꯟꯇꯦꯖ ꯐꯪꯉꯦ ꯍꯥꯏꯔꯒ ꯉꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯥꯎꯁꯤꯗꯗꯤ ꯁꯂꯥꯛ ꯁꯥꯔꯝꯕꯁꯤꯗꯗꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯀꯔꯤꯅꯣ ꯇꯧꯁꯤꯕꯣ ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯥꯎꯁꯤꯅ ꯂꯥꯜꯂꯝ ꯇꯥꯔꯒꯗꯤ ꯑꯩ ꯍꯌꯦꯡ ꯂꯥꯜꯂꯦꯅ ꯁꯦꯡꯗꯣꯛꯆꯒꯦ ꯆꯨꯝꯃꯒꯗꯤ ꯑꯩ ꯀꯔꯤꯝꯇ ꯇꯧꯖꯔꯣꯏꯀꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯅꯅꯕ ꯚꯤꯌꯨꯔ ꯌꯥꯝꯅꯕ ꯑꯗꯒꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯅꯕ ꯑꯗꯣꯝꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯕ ꯄꯦꯖ ꯑꯦꯟꯁꯤꯡꯁꯤꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯂꯩꯕꯁꯨ ꯌꯥꯎꯏ ꯀꯣ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯒꯦ ꯀꯣ ꯑꯗꯨꯅ
ꯄꯥꯎ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯊꯥ ꯊꯥꯒꯠꯄꯁꯨ ꯑꯩ ꯃꯇꯝꯁꯤ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯋꯥꯔ ꯑꯣꯏꯕꯅꯤꯅ ꯑꯩꯗꯤ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ 3 ꯁꯨꯔꯦ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ ꯑꯩ ꯉꯔꯥꯡ 2ꯅꯤ KYKLꯒꯤꯁꯨ ꯑꯗꯨꯝ ꯂꯩꯇ꯭ꯔꯤꯁꯤꯅꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯀꯣ ꯃꯥꯒꯤꯗꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯑꯃꯠꯇ ꯑꯩ ꯐꯪꯗꯦ ꯑꯗꯨ ꯁꯤꯔꯣꯝꯆꯥꯒꯤꯗꯤ ꯐꯪꯉꯤ ꯑꯗꯨ ꯉꯔꯥꯡ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯍꯥꯏꯗꯅ ꯉꯔꯥꯡ ꯑꯩ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯑꯗꯨꯝ KYKLꯒꯤ ꯑꯃ ꯌꯥꯎꯔꯦ ꯃꯣꯏ 2ꯅꯤ ꯉꯔꯥꯡ ꯂꯩꯇꯕꯗꯣ ꯑꯗꯨꯝ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯥ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯣꯏꯅ ꯄꯤꯔꯛꯄ ꯄꯥꯎꯁꯦ ꯉꯁꯤꯐꯥꯎ ꯂꯥꯟꯗ꯭ꯔꯤ ꯃꯤ ꯄꯥꯎ ꯃꯣꯏ ꯑꯝꯇꯅꯤ ꯀꯩꯅꯣ ꯑꯃꯗ ꯈꯛꯇꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯅꯥꯎꯕ ꯍꯤꯖꯝ ꯆꯨꯝꯃꯤ ꯆꯥꯎꯕ ꯆꯨꯝꯃꯤ ꯑꯗꯨꯅ ꯈꯨꯃꯟ ꯆꯞ ꯌꯥꯝ ꯊꯦꯡ ꯌꯧꯔꯛꯑꯦ ꯑꯣꯖꯥ ꯑꯩꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯈꯟꯒꯅꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯅꯁꯥꯅ ꯇꯧ ꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯁꯦ ꯋꯥꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯈꯨꯃꯟ ꯆꯞ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯌꯥꯑꯣꯟꯂꯣꯏꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯅ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯏꯚꯤꯅꯤꯡ ꯄꯦꯄꯔꯗ ꯀꯩꯗꯒ ꯁꯨꯝ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯇꯨꯃꯨ ꯇꯥꯎꯟꯁꯤ ꯂꯣꯏꯅ ꯃꯣꯏꯒꯤ KNBꯒꯤ ꯑꯦꯂꯥꯏꯠ ꯀꯥꯡꯕꯨꯗꯨꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯊꯝꯈ꯭ꯔꯦ ꯔꯦꯕꯦꯜ ꯀꯥꯡꯕꯨꯗꯨꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯖꯨꯟꯇꯥ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯝꯃꯒ ꯆꯦꯟꯈꯤꯕꯅꯤ ꯃꯈꯥꯁꯤꯗꯤ ꯃꯣꯏꯅ ꯂꯣꯏꯅ ꯑꯣꯏꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦꯅꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯁꯨ ꯉꯝꯃꯔꯣꯏ ꯃꯈꯣꯏ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯄꯥꯎꯁꯤ ꯏꯔꯛꯄꯅꯦꯕ ꯑꯥꯗ ꯅꯣꯛꯑꯝꯃꯣꯏꯗ꯭ꯔꯥ ꯐꯦꯁꯕꯨꯛꯇ ꯃꯣꯏꯅ ꯀꯩꯒꯨꯝꯕꯁꯤ ꯌꯦꯡꯉꯝ ꯇꯥꯔꯗꯤ ꯅꯣꯛꯑꯝꯃꯣꯏꯗ꯭ꯔꯕ ꯀꯣ ꯏꯟꯇꯔꯅꯦꯠꯁꯦ ꯑꯥꯗ ꯃꯆꯦꯠ ꯊꯥꯔꯒ ꯃꯆꯦꯠ ꯊꯤꯡꯉꯤꯕꯅꯦꯕꯀꯣ ꯁꯤ ꯑꯩꯅ ꯍꯥꯏꯗꯣꯛꯐꯝ ꯊꯣꯛꯇꯕꯅꯤ ꯏꯟꯇꯔꯅꯦꯠ ꯁꯠ ꯗꯥꯎꯟ ꯇꯧꯔꯒꯅꯦꯕ ꯍꯧꯖꯤꯛ ꯑꯥꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯄꯥꯎꯁꯤ ꯄꯤꯔꯔꯤꯅꯦꯕ ꯁꯤ ꯃꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯄꯣꯠꯁꯤ ꯑꯩ ꯍꯥꯏꯗꯣꯛꯑꯣꯏ ꯇꯧꯕꯁꯦ ꯇꯁꯦꯡꯅ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯍꯥꯏꯗꯣꯔꯛꯏꯅꯦꯕ ꯁꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯋꯥꯈꯜ ꯇꯥꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯅꯦꯠ ꯁꯠ ꯗꯥꯎꯟ ꯇꯧꯔꯒ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯅꯦ PDF ꯈꯪꯗꯦ KNB ꯈꯪꯗꯦ ꯃꯣꯏ ꯆꯠꯃꯤꯟꯅꯕꯁꯤꯡꯁꯦ ꯋꯥꯈꯜꯁꯤ ꯈꯖꯤꯛ ꯇꯥꯟꯅꯁꯤ ꯋꯥꯈꯜꯁꯤ ꯈꯔ ꯇꯥꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯍꯨꯝꯃꯒ ꯆꯠꯄꯗ ꯑꯩꯈꯣই ꯃꯤꯇꯩꯁꯤ ꯇꯧꯒꯜꯂꯦꯕ ꯃꯤ ꯑꯃꯅ ꯍꯨꯝꯃꯒ ꯑꯩꯒꯤ ꯇꯨꯡꯁꯨ ꯑꯩꯈꯣꯏ ꯏꯟꯅꯕꯤꯒꯅꯨ ꯑꯩ ꯌꯥꯝ ꯄꯪꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯪꯕ ꯑꯩꯅ ꯉꯁꯥꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯂꯥꯟꯅ ꯆꯠꯈꯤꯗꯣꯔꯦ ꯃꯁꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯏꯁꯨ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤꯡꯁꯦ ꯃꯣꯏꯁꯨ ꯂꯥꯟꯅꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯆꯧ ꯄꯥꯏꯅꯔꯤ ꯉꯥꯛꯇꯅꯤ ꯈꯨꯠꯂꯥꯏ ꯑꯆꯧ ꯄꯥꯏꯔꯒ ꯒꯟꯅꯔ ꯃꯌꯥꯝꯗ ꯇꯧꯔꯒ ꯈꯤꯜꯂꯒ ꯀꯥꯞꯈꯥꯏꯅꯔꯤꯅꯦꯕ KNBꯒꯁꯨ ꯈꯨꯠꯂꯥꯏ ꯑꯐꯕꯅꯤ ꯄꯥꯏꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯕ ꯉꯥꯛꯇꯅꯤ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯦ PDFꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤ ꯂꯣꯏ ꯈꯪꯗ꯭ꯔꯕ ꯋꯥꯅꯤ ꯄꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠꯇꯨꯕꯨ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯔꯝꯒꯗꯒꯦ ꯄꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ 2 ꯖꯨꯔꯥ ꯄꯥꯏꯔꯤꯗꯨꯕꯨ ꯀꯩ ꯂꯝꯒꯤ ꯑꯣꯏꯔꯝꯒꯗꯒꯦ ꯅꯈꯣꯏ ꯑꯝꯇꯪ ꯏꯃꯥꯖꯤꯟ ꯇꯧꯔꯣ ꯀꯩ ꯂꯝꯒꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯗꯨꯕꯨ ꯕꯔꯃꯥꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯣ ꯅꯣ ꯀꯝꯃꯨꯅꯤꯁ ꯀꯟꯇ꯭ꯔꯤ ꯑꯃꯒꯤꯅꯦꯕ ꯀꯣ ꯑꯩ ꯀꯟꯇ꯭ꯔꯤꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯁꯣꯏꯗꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯊꯥꯗꯔꯛꯄ ꯕꯣꯝ ꯁꯣꯏꯗꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅꯒ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯥꯞꯄꯤ ꯁꯨꯡꯄꯥꯟ ꯄꯥꯜꯂꯣꯏ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯥꯞꯄꯤꯑꯕ ꯃꯣꯏꯁꯨ ꯑꯣꯖꯥꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯌꯥꯝꯅꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯀꯣ ꯑꯗꯨꯅ ꯀꯣ ꯉꯔꯥꯡꯗꯒꯤ ꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯁꯤ ꯄꯣꯠꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯄꯣꯠꯂꯕ ꯁꯤ ꯃꯤꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯐꯅꯌꯥꯝ ꯍꯥꯏꯗꯣꯛꯄ ꯍꯧꯔꯛꯑꯦꯕ ꯃꯁꯤ ꯀꯩꯒꯤꯅꯣ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯩ ꯍꯥꯏꯗꯣꯔꯛꯏꯅꯤ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯣꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯍꯥꯏꯗꯣꯛꯇ ꯌꯥꯗꯕꯩꯅꯦꯅ ꯀꯣ
ꯁꯤ ꯑꯩ ꯑꯃ ꯍꯥꯏꯔꯛꯀꯦ ꯔꯁꯤꯌꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤꯅꯦꯕ ꯀꯩꯅꯣꯗꯤ ꯍꯦꯟꯅ ꯌꯥꯡꯕ ꯅꯨꯡꯁꯤꯠꯇꯒꯤ ꯀꯩꯅꯣꯗꯤ ꯍꯦꯟꯅ ꯌꯥꯡꯕ ꯃꯉꯥꯜꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯒꯤ ꯈꯣꯡꯖꯦꯜ ꯃꯉꯥꯜꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯕ ꯄꯣꯠꯁꯛꯅꯦꯕ ꯑꯁꯨꯝꯗ ꯅꯣꯡꯃꯩ ꯃꯔꯨꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯑꯗꯨꯒꯨꯝꯕ ꯖꯦꯠ ꯐꯥꯏꯇꯔ ꯑꯅꯤꯅ ꯀꯣꯏꯊꯧ ꯊꯧꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯒꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯕ ꯑꯦꯔꯤꯌꯥ ꯈꯔ ꯈꯥꯏꯗꯣꯛꯀꯅꯦꯕ ꯃꯣꯏꯅ ꯈꯪꯒꯅꯦꯕ ꯃꯊꯛꯇ ꯄꯥꯏꯔꯤꯕꯁꯤꯡꯗꯨꯅ ꯃꯩꯇꯩꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯂꯩꯕ ꯑꯦꯔꯤꯌꯥꯗꯗꯤ ꯁꯨꯡꯀꯥꯞ ꯀꯥꯞꯄꯣꯏꯑꯕ ꯅꯣꯏ ꯈꯪꯉꯨ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯪꯗꯅ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨ ꯄꯪꯇꯧ ꯇꯧꯒꯅꯨ ꯁꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯁꯤꯡꯁꯤ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯗꯣꯛꯂꯕꯅꯦ ꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯅꯈꯣꯏꯗ ꯋꯥꯈꯜꯁꯦ ꯇꯥꯗꯅ ꯄꯣꯁ ꯑꯃ ꯐꯪꯉꯦ ꯄꯪꯇꯥꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯤꯌꯥꯔ ꯄꯪꯇꯧ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯥꯔ ꯄꯪꯇꯧ ꯇꯧꯗꯕꯅꯤ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝ ꯎꯏ ꯚꯤꯗꯤꯑꯣꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯣꯔꯁ ꯈꯪꯗꯅ ꯉꯁꯥꯏ ꯑꯗꯨ ꯇꯧꯔꯦꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯔꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯊꯥꯒꯠꯂꯛꯑꯦ ꯃꯤꯒꯤꯗꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯛꯏꯅꯤ ꯐꯦꯛ ꯑꯦꯀꯥꯎꯟꯗꯒꯤ ꯃꯤ ꯑꯗꯨ ꯇꯧꯔꯛꯏꯅꯤ ꯑꯩꯈꯣꯏꯗ ꯀꯣꯛ ꯉꯥꯎ ꯁꯥꯟꯅꯔꯛꯏꯅꯤ ꯀꯣ ꯁꯣꯏꯗꯅ ꯐꯥꯏꯇꯔ ꯖꯦꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡ ꯏꯟꯁꯔꯖꯦꯟꯁꯤꯡꯗꯨꯗꯕꯨ ꯊꯥꯗꯒꯗ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯊꯤꯅ ꯈꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯄꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯝꯗꯤ ꯑꯩ ꯊꯝꯃꯔꯣꯏꯒꯦ ꯃꯣꯏ ꯑꯁꯣꯛꯄꯁꯤꯡ ꯀꯗꯥꯏꯗ ꯄꯨꯏ ꯍꯪꯉꯛꯀꯅꯨ ꯃꯗꯨ ꯍꯥꯏꯗꯣꯔꯛꯄ ꯌꯥꯎꯔꯛꯑꯦꯕꯀꯣ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯗꯣꯔꯛꯏꯅꯤ ꯀꯣ ꯈꯪꯉꯦ ꯃꯣꯏꯗꯤ ꯑꯥꯗꯒꯤ ꯂꯣꯏ ꯄꯥꯎ ꯄꯤꯔꯛꯏꯅꯤ ꯁꯤꯗꯒꯤ ꯆꯞ ꯃꯥꯟꯅꯩ ꯕꯔꯃꯥ ꯀꯨꯀꯤ ꯃꯅꯤꯄꯨꯔ ꯀꯨꯀꯤ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯀꯣ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯤꯁꯦ ꯃꯣꯏꯅꯅꯤ ꯁꯤꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯤꯕ ꯃꯣꯏꯁꯤ ꯐꯥꯏꯅꯥꯟꯁ ꯇꯧꯔꯤꯕꯅꯤ ꯃꯣꯅꯤꯇꯔꯤ ꯐꯟ ꯄꯤꯔꯤꯕꯅꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯀꯅꯥꯅ ꯄꯤꯕꯅꯣ ꯑꯗꯨ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯣ ꯀꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕ ꯍꯟꯗꯛ ꯃꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏꯕꯨ ꯐꯥꯗꯣꯛꯅꯕꯅꯤ ꯑꯩꯈꯣꯏ ꯐꯥꯕꯗꯤ ꯃꯄꯨꯟꯁꯤꯗ ꯉꯝꯃꯣꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩ ꯑꯗꯨ ꯇꯥꯔꯗꯤ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯡꯂꯅꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯊꯤꯡꯂꯅꯤ ꯄꯨꯌꯥꯗ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯅꯍꯥꯟ ꯀꯅꯥꯅꯣ ꯃꯩꯆꯧ ꯑꯃꯅ ꯀꯔꯤ ꯍꯥꯏꯒꯦꯕ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯊꯣꯡ ꯍꯥꯡꯕꯁꯦ ꯁꯤꯅ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯡꯕ ꯀꯧꯏ ꯍꯥꯏꯗꯅ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯩ ꯅꯣꯛꯅꯤꯡꯕꯗ ꯒꯚꯔꯟꯃꯦꯟꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯏꯔꯛꯄ ꯋꯥꯅꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯡꯕ ꯉꯝꯗꯕ ꯅꯣꯡꯄꯣꯛ ꯊꯣꯡ ꯑꯩꯈꯣꯏ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯊꯣꯡꯁꯦ ꯍꯥꯡꯉꯕꯅꯤ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯡꯕ ꯀꯧꯏ ꯄꯨꯌꯥꯗ ꯌꯥꯎꯕ ꯅꯣꯡꯄꯣꯛ ꯊꯣꯡꯗꯣ ꯍꯥꯡꯉꯦ ꯁꯤꯅꯤ ꯈꯪꯗꯕ ꯃꯤꯁꯤꯡꯁꯤꯅ ꯑꯈꯪ ꯑꯍꯩ ꯁꯥꯕꯁꯤꯗꯤ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯦꯕꯀꯣ ꯄꯨꯌꯥ ꯅꯩꯅꯔꯤꯕ ꯃꯤꯗꯤ ꯑꯩꯅꯤ ꯀꯣ ꯑꯁꯣꯝꯗ ꯀꯣ ꯑꯣꯏꯔꯛꯇ꯭ꯔꯗꯅ ꯁꯣꯝꯗ ꯑꯃꯨꯛ ꯀꯣ ꯍꯧꯔꯛꯑꯕ ꯃꯥꯜꯂꯦ ꯀꯣ ꯑꯣꯛꯆꯥꯛ ꯆꯥꯕꯁꯤꯡꯁꯦ ꯑꯗ ꯑꯃꯨꯛ ꯀꯩꯅꯣꯅꯤ ꯑꯗꯨꯃꯛꯁꯨ ꯈꯟꯕ ꯌꯥꯗꯦ ꯀꯩꯅꯣꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯍꯜꯂꯤꯕꯅꯤ ꯄꯥꯈꯠꯍꯜꯂꯤꯅꯤ ꯁꯣꯝꯗꯁꯨ ꯉꯝꯗꯤ ꯀꯩꯅꯣꯕꯨ ꯃꯣꯏꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯑꯁꯣꯝ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠꯇꯒꯤ ꯈꯪꯉꯦꯕ ꯃꯁꯤꯅ ꯀꯨꯀꯤꯁꯤꯡ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛꯁꯤ ꯃꯩꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯑꯥꯏ ꯕꯤꯂꯣꯡ ꯇꯨ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯨꯀꯤꯁꯨ ꯃꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯕꯨ ꯉꯥꯡꯉꯤꯗꯨꯗꯤ ꯑꯩ ꯄꯥꯎꯃꯤꯅꯤꯅꯦ ꯃꯤꯌꯥꯝꯅ ꯄꯥꯎ ꯄꯤꯗꯅ ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯖꯒꯣꯏ ꯁꯥ ꯂꯩꯒꯗ꯭ꯔꯥ ꯄꯥꯎꯃꯤ ꯑꯩꯅ ꯖꯒꯣꯏ ꯁꯥꯒꯗ꯭ꯔꯕ ꯏꯁꯩ ꯁꯛꯀꯗ꯭ꯔꯕ ꯑꯥꯔꯇꯤꯁ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯕ ꯑꯩ ꯑꯃꯔꯣꯝꯗ ꯑꯦꯛꯇꯔꯅꯦꯕꯀꯣ ꯑꯩ ꯑꯦꯛꯇꯤꯡ ꯍꯩꯌꯦꯕ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯌꯦꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯑꯩꯁꯦ ꯑꯦꯄ꯭ꯔꯨꯞ ꯁꯤꯡꯒꯔꯅꯦꯕ ꯗ꯭ꯔꯃꯥꯁꯨ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤ ꯂꯥꯞꯅ ꯊꯝꯗꯣꯛꯈ꯭ꯔꯒ ꯑꯩ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯐ ꯊꯥꯖꯔꯤꯁꯦ ꯑꯩ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯅꯦꯕ ꯃꯤꯌꯥꯝꯗ ꯄꯥꯎ ꯑꯆꯨꯝꯕ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯑꯩꯈꯣꯏꯒꯤ ꯏꯊꯤꯛꯁꯇ ꯌꯥꯎꯔꯤꯕꯅꯦꯕ ꯑꯆꯨꯝꯕ ꯄꯥꯎ ꯄꯤꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯄꯤꯗꯕ ꯆꯌꯦꯠꯅꯒꯗꯕ ꯃꯤꯉꯣꯟꯗ ꯆꯪꯉꯛꯅꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯄꯤꯕ ꯌꯥꯗꯦꯕꯀꯣ ꯃꯤꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯀꯗꯕ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯃꯤꯌꯥꯝꯗ ꯏꯔꯥꯡ ꯊꯣꯛꯀꯗꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯀꯃꯨꯅꯦꯜ ꯑꯩꯈꯣꯏꯒꯤ ꯔꯥꯏꯌꯣꯠ ꯊꯣꯛꯀꯗꯕ ꯄꯥꯎ ꯑꯩꯈꯣꯏꯅ ꯄꯥꯎꯃꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯌꯥꯗꯦꯕ ꯄꯥꯎꯁꯦ ꯏꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯇ꯭ꯔꯦꯅꯤꯡ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯌꯥꯝ ꯋꯥꯠꯂꯤ ꯃꯁꯤ ꯀꯩꯒꯤꯅꯣ
ꯑꯩꯗꯤ ꯇꯁꯦꯡꯅ ꯔꯦꯡ ꯃꯆꯥꯗꯒꯤꯗꯤ ꯍꯧꯔꯛꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯁꯨꯝ ꯔꯤꯄꯣꯔꯇꯔꯒꯩꯗꯨꯗꯤ ꯑꯩ ꯄꯨꯟꯁꯤ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯔꯤꯄꯣꯔꯇꯔꯒꯩꯗꯨꯗꯤ ꯑꯗꯨꯅ ꯔꯤꯄꯣꯔꯠ ꯄꯤꯕ ꯔꯤꯄꯣꯔꯇꯔꯗꯣ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯔꯛꯇꯦꯕ ꯑꯩ ꯔꯦꯡꯛꯇꯤ ꯈꯔ ꯆꯥꯎꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯔꯦꯡꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯈꯤꯇꯪ ꯀꯨꯞꯅ ꯈꯪꯉꯦꯕ ꯑꯩꯅ ꯄꯤꯗꯧꯔꯤꯕ ꯄꯥꯎꯁꯤꯅ ꯃꯤꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖ ꯆꯠꯀꯗ꯭ꯔꯥ ꯃꯗ ꯃꯤꯁꯒꯥꯏꯠ ꯇꯧꯒꯗ꯭ꯔꯥ ꯂꯥꯟꯅ ꯂꯝꯖꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯖꯔꯅꯦꯂꯤꯖꯝ ꯏꯊꯤꯛꯁ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯕꯗ ꯌꯥꯎꯔꯤꯕꯁꯤ ꯃꯁꯤ ꯄꯥꯎꯃꯤꯁꯤꯡꯅ ꯈꯪꯕꯤꯌꯨ ꯀꯣ ꯃꯇꯨꯡꯗꯗꯤ ꯄꯥꯎ ꯄꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯆꯃꯝꯅꯒꯗꯕ ꯃꯤꯌꯥꯝꯗ ꯄꯦꯅꯤꯛ ꯑꯣꯏꯒꯗꯕ ꯃꯤꯌꯥꯝꯗ ꯄꯥꯈꯠꯅꯒꯗꯕ ꯄꯦꯅꯤꯛ ꯍꯥꯏꯕꯗꯤ ꯄꯥꯈꯠꯄ ꯄꯥꯈꯠꯀꯗꯕ ꯄꯥꯎꯁꯦ ꯌꯥꯔꯤꯈꯩꯗꯤ ꯄꯨꯠ ꯑꯁꯥꯏꯠ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨꯀꯣ ꯈꯤꯇꯪ ꯆꯥꯎꯔꯛꯄ ꯑꯃ ꯊꯝꯃꯒ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯄꯥꯎꯁꯤꯡꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯎꯇ꯭ꯔꯦ ꯌꯥꯝ ꯊꯤ ꯍꯥꯎꯇ꯭ꯔꯦ ꯑꯗꯨ ꯍꯥꯎꯇꯕꯩꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯚꯁꯦ ꯑꯩ ꯇꯧꯔꯛꯏꯁꯦ ꯇꯉꯥꯏ ꯐꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯁꯤꯒꯤ ꯄꯦꯄꯔꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯏꯚꯅꯤꯡ ꯄꯦꯄꯔꯒꯤ ꯀꯩꯅꯣꯁꯦ ꯆꯦꯔꯣꯜꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯈꯔ ꯁꯥꯎꯅꯕꯁꯨ ꯌꯥꯎꯔꯅꯤꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯔꯣꯝꯗ ꯄꯣꯠꯇꯨ ꯆꯠꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯗꯨꯅ ꯆꯨꯝꯃꯐꯥꯎꯗ ꯃꯤꯌꯥꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯍꯟꯕ ꯌꯥꯗꯦꯕ ꯈꯤꯇꯪ ꯂꯩꯊꯣꯛꯑꯒ ꯊꯝꯒꯗꯕꯅꯦꯕꯀꯣ ꯃꯤ ꯁꯤꯔꯦ ꯈꯪꯉꯕ ꯑꯩ ꯉꯈꯣꯡꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯅꯔꯤꯅꯤ ꯄꯥꯈꯠꯇꯅꯕ ꯀꯩꯝ ꯇꯧꯗꯦ ꯀꯩꯝ ꯇꯧꯗꯦ ꯃꯁꯥꯁꯦ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯍꯥꯏꯅꯔꯤꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯔꯤꯄꯣꯔꯇꯤꯡꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯔꯤꯄꯣꯔꯇꯤꯡꯁꯦ ꯀꯣ ꯑꯩꯒꯤ ꯄꯥꯎꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤꯗꯣ ꯑꯗꯨꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯦꯁꯊꯦꯇꯤꯛ ꯚꯦꯂꯨ ꯌꯥꯝ ꯂꯩꯔꯤ ꯑꯦꯁꯊꯦꯇꯤꯛ ꯚꯦꯂꯨ ꯌꯥꯎꯗꯕ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯌꯥꯎꯗꯕ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯌꯥꯎꯗꯕ ꯄꯥꯎꯗꯤ ꯄꯥꯎ ꯅꯠꯇꯦꯕꯀꯣ ꯍꯨꯏ ꯑꯅꯤ ꯆꯤꯛꯅꯕꯁꯦ ꯍꯨꯏ ꯑꯅꯤ ꯆꯤꯛꯅꯧꯔꯦꯅ ꯄꯦꯄꯔ ꯑꯝꯇ ꯏꯌꯨꯅꯦ ꯀꯅꯥꯅ ꯄꯥꯕꯤꯗꯣꯏꯅꯣ ꯑꯗꯨ ꯄꯥꯎ ꯗꯦꯠ ꯏꯁ ꯅꯣꯠ ꯅ꯭ꯌꯨꯁ ꯑꯗꯨꯗꯤ ꯖꯣꯀꯤꯡꯅꯦꯕ ꯍꯨꯏ ꯑꯅꯤ ꯆꯤꯛꯅꯍꯧꯔꯦꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯨꯅꯍꯧꯔꯦ ꯀꯩꯊꯦꯜꯗꯅ ꯑꯗꯨ ꯄꯥꯎ ꯅꯠꯇꯦꯃꯤ ꯍꯥ ꯑꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯈꯪꯁꯤ ꯃꯁꯤꯗ ꯀꯩꯅꯣ ꯂꯥꯎꯕ ꯍꯣꯔꯤꯕꯣꯜ ꯂꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯂꯣꯡ ꯂꯤꯞ ꯑꯅ ꯂꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯊꯧꯕꯥꯜꯗꯒ ꯉꯔꯥꯡꯂ ꯉꯁꯤꯔ ꯂꯥꯎꯕꯗꯣ ꯂꯣꯡ ꯂꯤꯞ ꯂꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯀꯔꯤꯌꯣ ꯃꯣꯔꯦꯒꯤ ꯄꯥꯎ ꯑꯃ ꯐꯣꯟꯗ ꯊꯦꯡꯅꯩ ꯃꯣꯔꯦꯒꯤ ꯄꯥꯎ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯣꯔꯦꯒꯤ ꯄꯥꯎꯁꯦ ꯑꯩ ꯀꯤꯔꯟ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯔꯦꯀꯣ ꯋꯥꯏꯐꯩ ꯃꯆꯥ ꯑꯃ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩ ꯃꯃꯤꯡ ꯀꯥꯎꯔꯦꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯣꯏꯕ ꯑꯗꯨꯒꯤꯗꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ KNAB ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯅꯍꯥꯟ ꯇꯧꯔꯒ ꯉꯁꯤ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯅꯥꯒꯥꯒꯤ ꯑꯩꯈꯣꯏꯒꯤ CSO ꯑꯃꯒꯤ ꯂꯤꯗꯔ ꯑꯃ KNABꯅ ꯐꯥꯔꯒ ꯃꯣꯔꯦꯗ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎꯁꯤ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯇ ꯉꯁꯤ ꯐꯣꯡꯈ꯭ꯔꯦ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯇ ꯉꯁꯤ ꯄꯥꯎꯁꯤ ꯌꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯃꯈꯛ ꯅꯥꯒꯥꯒꯤ NSNIMꯒꯤ ꯀꯩꯅꯣꯃꯈꯛ ꯍꯧꯖꯤꯛꯁꯤ ꯃꯣꯏ ꯃꯤꯇꯤꯡꯗ ꯀꯔꯤ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯗ꯭ꯔꯥ ꯀꯩ ꯇꯧꯒꯗꯧꯅꯣ ꯑꯗꯨꯗꯤ ꯃꯣꯏ ꯂꯦꯞꯆꯁꯅꯨ ꯃꯗꯨꯒꯤ ꯄꯥꯎꯗꯤ ꯑꯗꯨꯒꯤ ꯄꯥꯎꯗꯨꯅꯤ ꯂꯩꯔꯤꯕꯁꯦ ꯃꯣꯔꯦꯒꯤꯁꯦ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯅꯥꯒꯥ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯥꯔꯒ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯃꯣꯏ ꯃꯇꯝ ꯈꯔ ꯊꯝꯃꯒ ꯋꯥ ꯍꯪꯕ ꯌꯥꯕ ꯍꯪꯉꯒ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯔꯦ ꯀꯣ ꯃꯁꯤ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯀꯤ ꯁꯣꯔꯁꯇꯒꯤ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯀꯤ ꯄꯥꯎꯗꯤ ꯌꯥꯎꯔꯦ ꯑꯁꯤꯃꯛ ꯀꯤꯔꯟ ꯑꯗꯨ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩꯒꯤꯁꯤ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯕ ꯀꯤꯔꯟ ꯃꯤꯁꯇꯔ ꯀꯤꯔꯟ ꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯃꯤꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯦ ꯉꯥꯡꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯪꯗꯅ ꯄꯪꯉꯥꯡ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯦ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒ NSNIMꯒ ꯃꯨꯛꯅꯕꯗꯤ ꯈꯔ ꯀꯨꯏꯔꯕꯅꯦ ꯍꯧꯔꯕꯅꯦ ꯑꯗꯨꯗ ꯃꯕꯥꯅꯤꯁꯤ ꯁꯨꯝ ꯊꯦꯡꯒꯥꯏꯅꯗꯕ ꯋꯥꯅꯤꯗ
ꯊꯦꯡꯒꯥꯏꯅꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯊꯦꯡꯒꯥꯏꯅꯒꯦ ꯇꯧꯔꯒ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤꯁꯤ ꯀꯩꯅꯣꯕꯨ ꯃꯔꯝ ꯃꯅꯨꯡꯗ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯥꯏ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯅꯤ ꯃꯔꯝꯗꯤ ꯃꯣꯏꯒꯤꯁꯨ ꯀꯩꯅꯣꯝ ꯈꯔ ꯂꯩꯔꯝꯒꯅꯤ SNIMꯒꯤꯁꯨ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯣꯏꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯋꯥꯔꯦꯞ ꯑꯃꯈꯛ ꯂꯧꯔꯛꯈꯤꯅꯤ ꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯣꯏꯒꯤꯁꯨ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣꯝꯈꯛ ꯑꯩꯈꯣꯏꯒꯤ CSOꯒꯤ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯃꯈꯛ ꯀꯩꯅꯣꯒꯤ ꯅꯥꯒꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯍꯥꯠꯂꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯂꯩ ꯑꯩꯉꯣꯟꯗ ꯀꯣ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯊꯔꯨꯝ ꯇꯧꯅꯔ ꯂꯩꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ ꯃꯅꯨꯡꯗ ꯃꯣꯏ ꯌꯥꯁꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯣꯛ ꯈꯔ ꯀꯣꯡꯉꯒ ꯑꯗꯨꯝ ꯃꯣꯏꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯌꯥꯁꯟꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄ ꯀꯥꯡꯕꯨꯅꯤꯅ ꯔꯤꯂꯤꯖꯟ ꯃꯥꯟꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯏ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯃꯤꯒꯤ ꯋꯥꯔꯤ ꯑꯩ ꯌꯥꯝꯅ ꯁꯥꯅꯤꯡꯗꯦ ꯀꯣ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯡꯂꯅꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯊꯤꯡꯂꯅꯤ ꯍꯥꯏꯕꯅꯤ ꯃꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ BJPꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯉꯁꯤꯐꯥꯎꯗ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯁꯤ ꯅꯣꯡꯃꯇ ꯂꯥꯛꯇꯦꯕꯀꯣ ꯂꯥꯛꯅꯕ ꯀꯌꯥꯔꯛ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MP ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯣꯖꯥ ꯕꯤꯃꯣꯜꯅꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯂꯥꯎꯈ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯀꯩꯅꯣ ꯊꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯤ ꯑꯥꯏꯗꯣꯜ ꯍꯥꯏꯕ ꯀꯩꯅꯣ 3 ꯑꯥꯏꯗꯣꯜꯒꯤ ꯄꯣꯠ ꯁꯣꯝꯅ ꯊꯤꯜꯂꯒ ꯁꯣꯝ ꯐꯥꯎꯗꯣꯛꯄ ꯁꯣꯝ ꯊꯤꯜꯂꯒꯅ ꯁꯣꯝ ꯐꯥꯎꯗꯣꯛꯄ ꯑꯗꯨꯒ ꯁꯣꯝꯗ ꯊꯤꯜꯂꯒ ꯁꯤ ꯊꯤꯜꯂꯒꯅ ꯂꯪ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯅꯨꯡ ꯆꯪꯈꯤꯕ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯇꯧꯔꯤꯁꯦ ꯃꯔꯝꯗꯤ ꯑꯩ 3 ꯑꯥꯏꯗꯣꯜꯒꯤ ꯄꯣꯠꯇꯨ ꯀ꯭ꯂꯥꯁ 4 ꯇꯧꯔꯅ ꯇꯝꯃꯛꯑꯦ ꯃꯌꯥꯝ ꯅꯤꯡꯁꯤꯡꯖꯒꯦ ꯅꯤꯡꯊꯧ ꯑꯃꯅ ꯀꯣ ꯌꯥꯝꯅ ꯁꯤꯡꯕ ꯅꯤꯡꯊꯧ ꯑꯃꯅꯀꯣ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯀꯣ ꯀꯧꯋꯦꯕ ꯃꯅꯥꯏ ꯑꯃ ꯀꯧꯋꯦ ꯑꯗꯨꯒ ꯗꯣꯜ 3 ꯄꯤꯌꯦꯕ ꯗꯣꯜ 3 ꯂꯥꯏꯙꯤ ꯀꯣ 3ꯁꯤ ꯄꯤꯔꯦ ꯂꯪ ꯈꯔ ꯂꯤꯡꯂꯞ ꯇꯧꯕ ꯂꯪ ꯑꯃ ꯄꯤꯌꯦꯕꯀꯣ ꯁꯤ ꯊꯤꯡꯖꯜꯂꯣ ꯂꯪꯁꯤ ꯊꯤꯡꯖꯜꯂꯣ ꯃꯣꯏ 3ꯃꯛ ꯂꯣꯏ ꯊꯤꯡꯖꯜꯂꯣ ꯑꯗꯨꯒ ꯅꯪ ꯃꯁꯤꯒꯤ 3ꯁꯤꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯂꯣꯏ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗ ꯑꯩ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯇꯥꯎꯀꯣ ꯃꯣꯔꯦꯜ ꯂꯦꯁꯟꯗꯨ ꯈꯪꯉꯣꯕ ꯑꯗꯣ ꯑꯁꯦꯡꯕ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯅ ꯇꯥꯞ ꯄꯥꯏꯕꯀꯣ ꯃꯟꯇ꯭ꯔꯤꯁꯤꯅ ꯇꯥꯞ ꯄꯥꯏꯔꯒ ꯑꯍꯥꯟꯕ ꯊꯤꯡꯖꯤꯟꯕ ꯃꯅꯥꯀꯣꯡꯅ ꯂꯪꯗ ꯊꯤꯡꯖꯤꯜꯂꯒ ꯃꯩꯌꯥꯗ ꯐꯥꯎꯗꯣꯔꯛꯑꯦꯕ ꯀꯔꯤ ꯍꯥꯏꯅꯣ ꯍꯪꯉꯤ ꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯦ ꯅꯤꯡꯊꯧ ꯃꯁꯤꯒꯤ ꯃꯤꯁꯛꯁꯦ ꯃꯤꯅ ꯋꯥꯁꯦ ꯉꯥꯡꯒ ꯃꯉꯣꯟꯗ ꯄꯥꯎꯁꯤ ꯇꯝꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯃꯆꯤꯟꯕꯥꯟꯗ ꯍꯥꯏꯗꯣꯛꯄ ꯀꯥꯡꯕꯨ ꯃꯤꯅ ꯄꯥꯎꯁꯤ ꯇꯝꯒꯅꯨ ꯑꯔꯨꯕ ꯋꯥ ꯍꯥꯏꯔꯁꯨ ꯑꯔꯥꯏꯕ ꯍꯥꯏꯔꯁꯨ ꯃꯩꯒꯗ ꯍꯥꯏꯕꯗ ꯑꯁ ꯑꯩꯗꯤ ꯄꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯇꯦꯅ ꯀꯣꯔꯣꯡ ꯂꯣꯏ ꯍꯥꯏꯗꯣꯛꯄ ꯃꯥꯅ ꯑꯗꯨ ꯇꯧꯔꯛꯏꯗ ꯐꯨꯝ ꯈꯣꯡꯗ ꯑꯩꯈꯣꯏ ꯃꯥꯅ ꯇꯣꯝꯕꯒ ꯅꯪꯅ ꯐꯨꯝꯃꯤꯗꯨ ꯅꯪꯅ ꯑꯗꯨ ꯁꯦꯝ ꯀꯦꯁ ꯑꯗꯨꯃꯥꯏꯅ ꯀꯣ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯗꯨꯒꯤ ꯃꯤꯁꯛ ꯕꯥꯕꯥ ꯇꯧꯒꯟꯕ ꯀꯥꯡꯕꯨ ꯅꯝꯕꯔ 2 ꯑꯁꯤꯗ ꯑꯃꯨꯛ ꯍꯪꯉꯦ ꯑꯃꯨꯛ ꯊꯤꯡꯖꯜꯂꯦ ꯑꯗꯨꯒ ꯁꯣꯝ ꯊꯪꯕ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯁꯤ ꯐꯥꯎꯗꯣꯛꯈ꯭ꯔꯦꯕ ꯂꯪꯁꯤ ꯐꯥꯎꯗꯣꯛꯈ꯭ꯔꯦꯕ ꯁꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯏꯅꯤꯡꯊꯧꯁꯤꯅꯅꯦ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯁꯨꯛꯇꯥ ꯇꯥꯗꯕ ꯀꯥꯡꯕꯨ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯀꯥꯡꯕꯨꯅꯤ ꯃꯤꯅ ꯉꯥꯡꯕ ꯁꯨꯛꯇꯥ ꯇꯥꯗꯕ ꯑꯗꯨꯗꯤ ꯃꯣꯗꯤꯁꯤ ꯀꯔꯝꯕ ꯂꯪ ꯑꯣꯏꯔꯝꯃꯅꯤ ꯃꯣꯗꯤꯁꯦ ꯃꯤꯁꯇꯔ ꯃꯣꯗꯤꯁꯦ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯃꯤꯅ ꯁꯣꯝ ꯊꯤꯡꯖꯤꯜꯂꯒ ꯁꯣꯝ ꯐꯥꯎꯗꯣꯛꯄꯗꯨꯅꯦꯕꯀꯣ ꯃꯁꯤ BJPꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯒꯅꯨ ꯀꯩꯅꯣꯕꯨ ꯃꯤꯅ ꯉꯥꯡꯕ ꯁꯨꯡꯇꯥ ꯇꯥꯔꯣꯏꯕ ꯃꯤꯁꯛꯅꯦꯕ ꯃꯥꯗꯤ ꯃꯥ ꯈꯛꯇꯅ ꯔꯨꯜ ꯇꯧꯒꯦ ꯍꯥꯏꯕ ꯀꯤꯡ ꯑꯣꯏꯒꯦ ꯍꯥꯏꯕ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯊꯤꯡꯖꯤꯜꯂꯒ ꯁꯣꯝ ꯐꯥꯎꯗꯣꯛꯈꯤꯕ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯃꯣꯗꯤꯁꯤꯅꯦꯅ ꯑꯩ ꯂꯧꯒꯦꯀꯣ ꯗꯦꯟ 3ꯁꯨꯕ ꯑꯃꯨꯛ ꯄꯤꯔꯦ 3ꯁꯨꯕ ꯊꯥꯔꯠ ꯗꯣꯜꯗꯨꯗꯗꯤ ꯁꯣꯝ ꯊꯤꯡꯖꯤꯜꯂꯒ ꯃꯕꯨꯛ ꯃꯅꯨꯡ ꯆꯪꯈꯤꯕ ꯋꯥꯅꯤ ꯂꯪꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯅꯤ ꯃꯥꯏ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤ ꯀꯌꯥꯝ ꯆꯨꯝꯒꯦꯀꯣ ꯏꯅꯤꯡꯊꯧ ꯃꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯕ ꯃꯤꯁꯛꯅꯤ
ꯃꯁꯤꯒꯤ ꯗꯣꯜꯁꯤꯗꯤ ꯌꯥꯝ ꯋꯥꯈꯜ ꯇꯥꯕ ꯀꯥꯡꯕꯨꯅꯤ ꯃꯁꯤꯒꯤ ꯃꯥꯟꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯃꯁꯤꯗꯤ ꯃꯤꯅ ꯉꯥꯡꯕꯗ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯃꯤꯅ ꯉꯥꯡꯕ ꯃꯨꯟꯅ ꯇꯥꯔꯒ ꯂꯧꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯧꯁꯤꯡ ꯂꯩꯔꯕ ꯋꯥꯈꯜ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯃꯥ ꯑꯦꯋꯥꯔꯗ ꯆꯥꯎꯅ ꯄꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯅꯉꯣꯟ ꯄꯤꯕꯅꯤꯗ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯆꯤꯐꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯕ ꯅꯪ ꯈ꯭ꯋꯥꯏ ꯆꯤꯡꯕ ꯌꯨ ꯑꯥꯔ ꯗ ꯋꯥꯏꯁ ꯃꯤꯅꯤꯁꯇꯔ in my kingdom haiba you are the wisest minister in my kingdom haiba si chumdra asingba minister singse analysis tawba ngamba minister singse india da mathau am tai aduga akoi manipur su mathau tai ai lai am pai asok people am pai ko ai lai kha pai lai am lai iputor ke ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯖꯝꯅꯤꯀꯣ ꯑꯩ ꯑꯦꯗꯚꯥꯟꯁ ꯖꯔꯅꯦꯂꯤꯖꯝ ꯗꯦꯜꯂꯤꯗ ꯂꯩꯔꯤꯅꯦ ꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯑꯩ ꯈꯪꯗ ꯌꯥꯗꯦ ꯑꯦꯗꯚꯥꯟꯁ ꯖꯔꯅꯦꯂꯤꯖꯝ ꯀꯣ ꯁꯤ ꯊꯑꯣꯏꯅ ꯇꯝꯅꯔꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯇꯝꯗꯕꯅꯤꯅ ꯄꯥꯏꯌꯦꯕ ꯑꯩꯗꯤ ꯇꯝꯗꯕꯅꯤꯅ ꯑꯩ ꯖꯔꯅꯦꯂꯤꯖꯝ ꯇꯝꯃꯛꯇꯦꯕ ꯑꯩꯗꯤ ꯊꯤꯑꯣꯔꯤꯗ ꯇꯧꯔꯛꯇꯦ ꯑꯩꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯩꯗꯤ ꯈꯪꯉꯒ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯒ ꯁꯤꯁꯤꯕꯨ ꯑꯩ ꯗꯦꯜꯂꯤꯗ ꯂꯩꯔꯛꯏꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯥꯏꯔꯤꯛꯀꯤ ꯃꯊꯛꯇ ꯈꯔ ꯂꯩꯔꯦ ꯁꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯃꯥꯜꯂꯤ ꯁꯤꯗ ꯐꯪꯕ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯅꯦꯄꯣꯂꯤꯌꯟꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯈꯪꯉ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯃꯥꯒꯤ ꯅꯣꯕꯦꯜꯁꯤ ꯅꯦꯄꯣꯂꯤꯌꯟꯅꯤꯀꯣꯁꯦ ꯊꯥꯕꯅꯤ ꯂꯥꯏꯔꯤꯛꯁꯦ ꯑꯊꯥꯕꯅꯤ ꯀꯌꯥ ꯄꯤꯈꯤꯕꯅꯣ ꯑꯩ ꯀꯥꯎꯔꯦ ꯃꯇꯝꯗꯨꯗ 235 295 ꯄꯤ ꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯤ ISBN ꯍꯥꯏꯕꯀꯣ ISBN ꯁꯤ ꯀꯔꯤ ꯍꯥꯏꯅꯣ ISBN ꯑꯩ ꯂꯥꯏꯌꯣꯟ ꯌꯣꯟꯕ ꯀꯥꯡꯕꯨꯗ ꯑꯩ ꯅꯪꯉꯦ ISBN ꯑꯅ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯀꯔꯤꯅꯣ ISBN ꯑꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯃꯊꯛꯇ ISBN ꯅꯝꯃꯦ ꯃꯥꯒꯤ ꯇ꯭ꯔꯦꯗꯃꯥꯔꯛꯁꯤ ꯌꯥꯎꯔꯦ ꯑꯗꯨ ꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯍꯪꯉꯦ ꯈꯪꯗꯦ ꯑꯃꯗ ꯍꯪꯉꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛꯁꯨ ꯌꯣꯜꯂꯤꯕ ꯅꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯌꯣꯜꯂꯛꯄ ꯆꯍꯤ 10-30 ꯂꯥꯏꯔꯤꯛ ꯌꯣꯜꯂꯛꯄ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯅ ISBNꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯍꯪꯉꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯟꯗꯔꯠ ꯕꯨꯛ ꯅꯝꯕꯔ ꯍꯥꯏꯕꯅꯦ इंटरनेशनल स्टैंडर्ड बुक नंबर फंगदब लाइक से कोई पादेबा ISBN यावबनसे को ममदी फॉरेन की कनोनी सी इरिसिन सी कोई स्वाई मीनते को अदुना मान आइलैंड लेरपगी मागी ngसगी सोमदा मागी पुंसी वारी नेपोलियन कमाई होरे अदो मान कमाई तौना अखोगी मासे अखोगी कनोगी मासे अखोगी कनोगी निंथौरन कमाई ओगी फ्रांस की निंथौरन कमाई ओगी हाइबा सिंगसे मसी सिदा लोय यावेबको अदुना ngसगी कमाई तौगिबो अदुना अइना ngसगी अइना लाइक सिंगसे नैने याम थिन नैनेबको एनी कनोम बदम द लाइक सि अइ मागी एस्थेटिक वैल्यू सि अइ याम येंगे अदुना अइ मीसु यामद्रे लाइफ सि लोइसनबो होनगे को अइ sai ayu sota boyna mayam khangano bamdi kaino matamda aina kamaina crime ma report tawgani nataga kain tawgani haiban sing se masi khogi pawmi sing na kitang kitang khogi editor sing na kitang to mun ne yengdiu aduga mari bagi type ta pawsi mari bagi sum khoi mi sum hayamani si chum mani na agama mina website ta kaino me thagalaga mudu reference laga pawni gan no do ibududi one day ta chopakani अदुदी तौबिगनु ममदि कैनबु से अदुना इंग्लिश से लिंग नबैदमक्ता फ्रेज ने इडियम से थवोइना इलरिन सि मयाम से इंग्लिश से मीन कनम इरपद खंग नबैदमक्ता ngसगी डिक्शनरी याउदब फ्रेज ने इडियम सि मयाम से असिजु पाजरिबनि अदुना आइना हाइजरि से कैनोनी पाउ मफम रांग खंगदना
ꯄꯥꯎꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯄꯪꯇꯧ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯔꯣ ꯑꯩꯁꯨ ꯇꯧꯗꯦ ꯄꯥꯎꯁꯦ ꯃꯦꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯩ ꯁꯤꯌꯥꯔ ꯁꯨꯡꯇꯧ ꯇꯧꯗꯦ ꯑꯗꯨꯝ ꯀꯩꯅꯣ ꯁꯤꯌꯥꯔ ꯇꯧꯔꯝ ꯇꯥꯔꯒꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯛꯊꯠꯂꯦ ꯀꯣ ꯁꯤꯗ ꯌꯥꯝꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯃꯣꯏ ꯂꯥꯛꯑꯒ ꯃꯣꯏ ꯄꯥꯎ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯃꯤꯇꯤꯡꯅꯆꯤꯡꯕ ꯑꯗꯩ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯂꯥꯟ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔ ꯀꯃꯤꯇꯤ ꯃꯣꯏ ꯂꯩꯕꯅꯦꯕꯀꯣ ꯑꯩ ꯍꯥꯏꯕꯗꯤ ꯊꯣꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯔꯒꯤ ꯁꯤꯒꯤ ꯊꯑꯣꯏꯅ ꯋꯥꯔꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯄꯤꯅꯕ ꯑꯃ ꯇꯧꯅꯕ ꯑꯦꯛꯁꯄꯥꯔꯠꯀ ꯂꯩꯕꯅꯦꯕꯀꯣ ꯈꯟꯕꯅꯦꯕ ꯃꯣꯏꯒꯤ ꯄꯥꯎꯁꯤ ꯀꯨꯞꯅ ꯂꯧꯅꯔꯝꯈꯤꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯞꯅ ꯁꯥꯔꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯋꯥꯈꯜ ꯄꯪꯁꯥ ꯁꯥꯒꯠꯂꯒ ꯐꯦꯟꯇꯥꯁꯇꯤꯛ ꯑꯣꯏꯕ ꯃꯔꯝꯗ ꯄꯪꯇꯧ ꯇꯧꯕꯗ ꯗ꯭ꯔꯤꯝ ꯄꯪꯇꯧ ꯇꯧꯕꯗꯨꯗꯤ ꯂꯥꯟꯒꯅꯦꯅ ꯈꯜꯂꯦ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯩꯅ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯁꯤꯌꯥꯔꯁꯨ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯃꯇ ꯑꯗꯨꯝ ꯌꯧꯁꯅꯨ ꯑꯩꯅꯉꯥꯡꯕꯗ ꯂꯥꯜꯂꯝꯃꯦ ꯑꯗꯨꯝ ꯑꯩ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯑꯩ ꯅꯣꯟꯖꯒꯦ ꯀꯣꯛ ꯅꯣꯟꯖꯒꯦ ꯆꯨꯝꯃꯝꯃꯒꯗꯤ ꯆꯨꯝꯃꯝꯃꯦ ꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯅ ꯉꯥꯡꯕꯗꯗꯤ ꯄꯪꯁꯣꯏ ꯁꯣꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯁꯦ ꯑꯩꯈꯣই ꯀꯥꯝꯖꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯝꯖꯣꯡꯒꯤ ꯕꯣꯔꯗꯔꯁꯦ ꯃꯁꯤꯗꯒꯤ ꯇꯨꯃꯨꯒꯤ ꯃꯄꯥ ꯃꯤꯡꯊꯔꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯦꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗꯅꯤꯀꯣ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯣꯏ ꯅꯤꯡꯊꯧꯒꯨꯝꯅ ꯃꯣꯏ ꯄꯥꯜꯂꯒ ꯍꯤꯡꯉꯤꯕꯅꯤ ꯀꯣ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕꯅꯤ ꯀꯣ ꯑꯗꯨꯅ ꯖꯨꯟꯇꯥꯒꯤ ꯀꯩꯅꯣꯗꯨꯒ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕꯅꯤ ꯖꯨꯟꯇꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯗꯨꯒ ꯖꯨꯟꯇꯥꯅ ꯃꯈꯣꯏꯕꯨ ꯊꯑꯣꯏꯅꯃꯛ ꯆꯥꯛ ꯊꯥꯛꯑꯒ ꯄꯤꯔꯒ ꯆꯥꯛ ꯊꯥꯛ ꯄꯤꯔꯒ ꯂꯩꯍꯜꯂꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤ ꯃꯣꯏ ꯑꯥꯔꯃꯤꯁꯨ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯄꯤꯔꯤꯕꯅꯤ ꯁꯤꯕꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯣ ꯄꯤꯔꯤꯕꯅꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯄꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯔꯛꯇꯒꯤ ꯀꯣ ꯌꯥꯝ ꯍꯩꯁꯤꯡꯕ ꯂꯥꯟꯃꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯒꯤ ꯑꯩꯈꯣꯏ ꯃꯣꯏ ꯇ꯭ꯔꯦꯅꯤꯡꯁꯤ ꯄꯤꯔꯤꯕꯅꯦꯕꯀꯣ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯁꯔꯖꯦꯟꯁ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯂꯥꯜꯍꯧꯕ ꯔꯦꯕꯦꯜ ꯀꯥꯡꯕꯨꯁꯤꯡꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯉꯁꯥꯏ ꯁꯤ ꯄꯣꯠꯁꯤꯡꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯒꯦꯕꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇ꯭ꯔꯦꯅꯤꯡ ꯂꯩꯔꯕ ꯇ꯭ꯔꯦꯅꯤꯡ ꯐꯪꯉꯕ ꯍꯣꯏ ꯅꯣꯡꯃꯩꯗꯣ ꯑꯆꯧ ꯑꯆꯧꯕ ꯀꯥꯞꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯍꯨꯝ ꯇꯠꯂꯤꯁꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯕꯗꯕꯅꯤ ꯃꯣꯏꯗꯤ 30-40 ꯃꯇꯔꯗ ꯇꯠꯂꯤꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯃꯣꯏ 30-40 ꯑꯣꯟꯅꯔꯛꯏꯅꯤ ꯑꯗꯨꯗ ꯅꯣꯏ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯏ ꯄꯦꯜꯂꯦ ꯀꯩꯁꯨ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯄꯥꯎꯂꯦꯟ ꯍꯥꯀꯨꯞ ꯑꯉꯧ ꯃꯥꯝꯗꯨꯅ ꯁꯣꯅꯣꯗꯨꯅ ꯂꯥꯎꯔꯛꯏꯃꯤ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝꯐꯥꯎ ꯇꯧꯕ ꯉꯝꯗ ꯂꯩꯔꯤꯁꯤ ꯑꯣꯏꯕ ꯑꯥꯗ ꯌꯥꯗꯦ ꯑꯥꯗ ꯌꯥꯗꯕꯩ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯝꯃꯅꯤ ꯍꯟꯗꯛꯀꯤ ꯇꯥꯡ 10 ꯃꯊꯪꯒꯤ ꯇꯥꯡ 10ꯒꯤ ꯃꯩꯈꯦꯠꯄꯣꯟ ꯃꯨꯊꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯈꯔꯗꯤ ꯇꯧꯅꯔꯅꯤ ꯃꯩꯈꯦꯠꯄꯣꯟ ꯃꯨꯊꯠꯇꯣꯏꯔꯥ ꯑꯣꯄꯣꯖꯤꯁꯟꯅ ꯋꯥ ꯉꯥꯡꯍꯟꯗꯕ꯭ꯔꯥ ꯑꯗꯒꯤ ꯉꯥꯡꯉꯁꯨ ꯂꯥꯎꯅꯕ꯭ꯔꯥ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯄꯥꯎꯃꯩꯒꯤ ꯁꯤꯟꯐꯝꯗ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯤꯕꯅꯤꯅ ꯑꯩꯗꯤ ꯆꯠꯄ ꯐꯪꯉꯔꯣꯏ ꯑꯩ ꯇꯤꯚꯤꯗ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯀꯣ ꯁꯤꯗ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯝ ꯌꯦꯡꯖꯔꯒꯦ ꯐꯦꯁꯕꯨꯛꯇ ꯀꯩꯀꯩ ꯂꯣꯏ ꯊꯥꯒꯠꯅꯔꯛꯀꯅꯤ ꯑꯗꯨ ꯌꯦꯡꯖꯔꯒꯦ ꯇꯧꯔꯁꯅꯨ ꯀꯣ ꯍꯌꯦꯡꯁꯤ ꯇꯥꯡ 4ꯗꯔ ꯀꯩꯅꯣ ꯇꯥꯕꯅꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ JDUꯒꯤ ꯃꯣꯏ 5ꯗꯣ ꯑꯗꯨꯒꯤꯁꯨ ꯇꯥꯕꯅꯤ ꯀꯅꯥ 3 ꯑꯃꯁꯨ ꯇꯧꯈ꯭ꯔꯕꯅꯤꯀꯅꯥ NCPꯒꯤꯔ ꯀꯩꯅꯣ NPPꯒꯤꯔ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯌꯥꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤ ꯅꯨꯡꯁꯤꯅꯗꯕꯅꯦꯕꯀꯣ ꯃꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤ BJPꯒꯤ ꯃꯤ ꯍꯥꯏꯗ ꯈꯥꯏꯗꯣꯛꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯗꯧꯔꯒ ꯀꯥꯎꯔꯦ
ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨꯗꯤ ꯄꯨꯟꯁꯤꯜꯂꯣꯗꯅ ꯂꯥꯎꯔꯒ ꯄꯨꯟꯁꯤꯟꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯃꯤꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯕꯤꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯕ ꯉꯝꯃꯤꯕ꯭ꯔꯥ ꯀꯣꯏꯁꯟꯅꯤꯀꯣ ꯁꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯑꯩ ꯀꯃꯟ ꯆꯞ ꯑꯃꯨꯛꯀ ꯑꯩ ꯍꯥꯏꯖꯒꯦ ꯅꯈꯣꯏ ꯌꯦꯡꯉꯤꯕꯁꯤꯡ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯃꯤ 4-5 ꯌꯦꯡꯉꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯥꯞꯄꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯩꯒꯤꯅꯣ ꯅꯥꯏꯇꯣꯝ ꯇꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯒ꯭ꯔꯨꯞ ꯑꯁꯨꯛ ꯌꯥꯝ ꯈꯥꯏꯗꯣꯛꯏꯁꯤꯕꯨ ꯇꯧꯔꯤꯀꯥꯟꯗ ꯃꯣꯏꯗꯤ ꯌꯥꯁꯟꯅꯗꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦꯕ ꯐꯦꯃꯤꯂꯤ ꯑꯃꯈꯛꯇ ꯑꯣꯏꯈ꯭ꯔꯦꯕ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯖꯔꯒꯁꯨ ꯑꯃꯇ ꯑꯣꯏꯁꯟꯅꯈ꯭ꯔꯦꯕꯀꯣ ꯏꯇꯥꯎ ꯑꯣꯏꯁꯅꯨ ꯃꯔꯨꯞ ꯑꯣꯏꯁꯅꯨ ꯑꯗꯨ ꯑꯃ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤꯟꯅꯕ ꯉꯝꯃꯕ꯭ꯔꯥ ꯃꯆꯦꯠ ꯇꯥꯟꯅꯗꯅ ꯅꯥꯏꯇꯣꯝ ꯇꯧꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯂꯤꯁꯤꯡꯗ ꯂꯤꯡꯈꯠꯇꯅ ꯃꯁꯤꯗ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗꯦ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗꯦ ꯃꯩꯇꯩ ꯑꯃꯇ ꯄꯨꯟꯕ ꯌꯥꯗꯦ ꯃꯤꯗꯤ ꯄꯨꯟꯈ꯭ꯔꯦ ꯃꯍꯧꯁꯥ ꯍꯥꯠꯇꯣꯛꯅꯔꯝꯕ ꯀꯥꯞꯊꯠꯅꯔꯝꯕ ꯎꯕ ꯌꯥꯅꯔꯝꯗꯕ ꯃꯤꯗꯤ ꯌꯥꯁꯟꯅꯈ꯭ꯔꯦꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦ ꯄꯨꯟꯅ ꯂꯥꯟ ꯀꯥꯞꯃꯤꯟꯅꯔꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯌꯥꯎꯔꯤꯁꯤꯡꯁꯦ ꯃꯦꯖꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯑꯌꯥꯝꯕꯅꯤ ꯃꯦꯛꯁꯤꯃꯝꯗꯅꯤ 10% ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯎꯔꯁꯦ ꯃꯩꯇꯩ ꯄꯥꯡꯒꯜꯗ ꯌꯥꯎꯔꯁꯨ 10% ꯌꯥꯎꯔꯝꯃꯣꯏ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯎꯔꯝꯃꯁꯨ ꯑꯇꯣꯞꯄ ꯀꯥꯡꯕꯨꯗ ꯌꯥꯎꯔꯁꯨ 10% ꯌꯥꯎꯔꯝꯃꯣꯏ ꯏꯚꯟ ꯀꯨꯀꯤ ꯃꯆꯥ ꯐꯥꯎꯗ ꯌꯥꯎꯔꯤꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦꯕ ꯌꯥꯝ ꯒꯧꯔꯧ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣꯃꯈꯛ ꯑꯩꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯁꯤꯡꯗꯗꯤ ꯄꯥꯎ ꯀꯌꯥ ꯂꯧꯗ꯭ꯔꯦ ꯂꯥꯟꯒꯤ ꯃꯥꯅ ꯑꯃꯨꯛ ꯑꯁꯣꯝꯒꯤ ꯀꯩꯅꯣ ꯐꯪꯗꯕ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯒꯤ ꯑꯁꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯩꯅꯣ ꯂꯩꯇꯕ ꯁꯣꯔꯁ ꯂꯩꯇꯕ ꯑꯩꯅ ꯑꯃꯨꯛ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯁꯤ ꯃꯥꯁꯨ ꯍꯦꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕꯅꯤ ꯁꯤ ꯆꯠꯂꯣꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯨꯀꯤ ꯆꯦꯟꯗ꯭ꯔꯦ ꯆꯦꯜꯂꯣꯅ ꯑꯁ ꯃꯗꯨ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯑꯩꯒꯤ ꯄꯣꯁ ꯑꯃ ꯃꯥꯏ ꯀꯛꯊꯠꯄꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯆꯩꯔꯛꯄꯗ ꯑꯩ ꯀꯤꯕꯗꯣ ꯀꯩꯅꯣ ꯃꯤꯌꯥꯝꯅ ꯌꯥꯔꯛꯇꯕ ꯍꯥꯏꯁꯤ ꯂꯣꯏꯔꯕꯅꯤ ꯀꯩꯅꯣ ꯀꯛꯊꯠꯂꯛꯑꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯀꯛꯊꯠꯂꯛꯑꯣꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯈꯪꯗꯗꯅ ꯑꯩꯗꯤ ꯄꯨꯡ ꯑꯃꯔꯣꯝ ꯑꯩꯁꯤ ꯌꯦꯡꯉꯨꯗ꯭ꯔꯕ ꯑꯗꯨꯒꯗꯤ ꯃꯤ ꯂꯥꯈ ꯑꯃ ꯃꯊꯛꯇ ꯌꯦꯡꯉꯨꯔꯝꯕ ꯏꯃꯥꯏ ꯑꯗꯣ ꯑꯩ ꯀꯤꯗꯅꯀꯣ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯤ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯀꯦꯅ ꯍꯣꯠꯅꯔꯨꯔꯒ ꯑꯁꯣꯟꯃꯟꯗꯨ ꯌꯥꯝ ꯍꯥꯏꯔꯛꯑꯦꯌꯦ ꯑꯗꯣ ꯉꯁꯥꯏꯒꯤ 30,000 ꯍꯥꯏꯔꯛꯑꯦꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯜ ꯋꯥꯏꯟ ꯏꯟ ꯅ꯭ꯌꯨ ꯕꯣꯇꯜꯅꯤ ꯑꯗꯨꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯆꯒꯦꯅ ꯇꯧꯔꯒ ꯑꯗꯨ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯒꯤ ꯀꯣꯄꯤ ꯇꯧꯔꯒ ꯆꯞ ꯃꯥꯟꯅꯅ ꯄꯩꯁꯥ ꯆꯪꯕꯗꯨ ꯀꯩꯀꯥꯟꯗꯣꯏꯅꯣꯅ ꯑꯩꯅ ꯉꯁꯥꯏꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯑꯦꯅꯤꯋꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤꯅ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯇꯞꯊꯁꯤ ꯇꯍꯥꯒꯨꯝꯁꯤ ꯄꯥꯈꯠꯀꯨꯝꯁꯤ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨ ꯇꯨꯝꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯥꯞꯄ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯁꯤꯅ ꯈꯨꯟ ꯉꯥꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯕꯔꯃꯥꯗ ꯂꯩꯖꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯄꯤꯗꯅ ꯂꯥꯛꯑꯦ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯊꯋꯥꯏ ꯊꯥꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯀꯣ ꯅꯤꯡꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯠꯈꯤꯕ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯈꯥꯃꯦꯟꯂꯣꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯇꯒꯤ ꯆꯪꯁꯤꯟꯈ꯭ꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤꯟꯇꯔ ꯇꯥꯕ ꯂꯝꯕꯤ ꯃꯤꯟꯗꯥ ꯍꯥꯏ ꯃꯣꯏ ꯂꯣꯟꯗꯀꯣ ꯃꯤꯟꯗ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯒꯤꯗꯣ ꯄꯨꯂꯞ ꯇꯧꯔꯤꯕꯅꯤ ꯄꯨꯂꯞ ꯍꯥꯠꯈꯤꯕ ꯃꯐꯝ ꯌꯥꯝꯈ꯭ꯔꯦꯅꯦꯀꯣ 12-13 ꯁꯣꯝ ꯄꯨꯟꯁꯤꯜꯂꯒꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛꯇ 10 ꯃꯊꯛꯇ ꯍꯥꯠꯄꯅꯦꯕꯀꯣ 24-25 ꯍꯦꯟꯅ ꯍꯥꯠꯂꯤꯕꯅꯤ ꯂꯥꯟꯐꯝ ꯑꯅꯤꯗ ꯌꯦꯡꯉꯣ ꯑꯇꯩ ꯊꯥꯗꯕꯤꯗ ꯑꯩꯈꯣই ꯀꯨꯀꯤꯁꯤꯡꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯒꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯇꯝꯊꯤꯕ ꯃꯣꯏꯅ ꯂꯧꯗ ꯌꯥꯗꯦ ꯃꯣꯏꯅ ꯃꯨꯟꯗ ꯌꯥꯗꯦ ꯅꯝꯗꯅ ꯂꯧꯅꯤ ꯃꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3 ꯐꯪꯉꯦ ꯀꯩꯅꯣꯅꯦ ꯇꯦꯡꯅꯧꯄꯜꯅꯦ ꯀꯣ ꯑꯗꯒꯤ ꯀꯃꯔꯁꯤꯌꯦꯜ ꯇꯥꯎꯟ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯣꯔꯦꯁꯤ ꯃꯣꯏ ꯂꯧꯅꯤ ꯁꯤꯅꯤ ꯃꯣꯏ ꯂꯧꯈ꯭ꯔꯕꯅꯤ ꯄꯥꯏꯁꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯄꯥꯏꯁꯜꯂꯒ ꯊꯝꯃꯤꯅꯤ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ 2 ꯁꯨꯔꯦꯀꯣ
ꯐꯦꯔꯖꯣꯜ ꯑꯍꯨꯝ ꯁꯨꯔꯦꯀꯣ ꯀꯥꯡꯄꯣꯛꯄꯤ ꯀꯨꯀꯤꯅ ꯗꯤꯁꯇ꯭ꯔꯤꯛ 4 ꯄꯥꯏꯈ꯭ꯔꯕꯅꯦꯕ ꯀꯤꯗ꯭ꯔꯥ ꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 4ꯁꯦ ꯂꯣꯏꯅ ꯐꯥꯎꯅꯅꯕ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯅꯒꯥ ꯇꯥꯕ ꯃꯐꯝꯗꯁꯨ ꯃꯣꯏ ꯃꯌꯥꯝ ꯂꯩꯁꯜꯂꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯎꯈ꯭ꯔꯨꯜꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯃꯗꯁꯨ ꯀꯩꯅꯣ ꯁꯦꯅꯥꯄꯇꯤꯁꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯃꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯃꯣꯏ ꯆꯥꯟꯗꯦꯜꯗꯁꯨ ꯄꯩ ꯂꯩꯁꯜꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯕꯨ ꯅꯥꯒꯥꯁꯤꯕꯨ ꯌꯥꯝ ꯇꯥꯕ꯭ꯔꯣ ꯈꯨꯠꯆꯠꯀꯅꯤ ꯃꯁꯤꯡ ꯈꯛꯇꯅꯤ ꯈꯔꯛꯇꯅꯤ ꯀꯣꯝ ꯀꯥꯡꯕꯨ ꯃꯉꯥꯏ ꯂꯩꯔꯝꯕꯗ ꯍꯥ ꯇꯦꯡꯅꯧꯄꯜꯗꯅ ꯃꯔꯤꯡ ꯈꯔ ꯂꯩꯕ ꯀꯣ ꯁꯤ ꯃꯉꯥꯏꯔꯦ ꯍꯥ ꯑꯗꯨꯅ ꯃꯣꯏ ꯖꯥꯠ ꯖꯥꯠꯀꯤ ꯂꯥꯂꯣꯡ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯄ꯭ꯔꯣꯄꯒꯦꯟꯗ ꯋꯥꯔ ꯇꯧꯔꯛꯑꯦ ꯃꯣꯏꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯑꯦꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯤꯌꯥꯔ ꯇꯧꯒꯨꯝꯁꯤ ꯑꯩꯁꯤ ꯂꯥꯂꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏ ꯁꯤꯅ ꯀꯅꯥꯅ ꯁꯥꯟꯅꯔꯛꯏꯅꯣ ꯄꯣꯠꯇꯨ ꯒꯦꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯊꯑꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯐꯥꯊꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯈꯠꯀꯨꯝꯁꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯇꯤꯡꯕꯝ ꯅꯥꯝꯃꯕꯨ ꯇꯠꯂꯝꯃꯣꯏ ꯉꯔꯥꯡꯕꯨꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯩꯇꯦꯅ ꯂꯧꯋꯤ ꯀꯣ ꯑꯩ ꯄꯥꯎ ꯐꯥꯎꯅ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯂꯥꯟ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏ ꯑꯌꯨꯛꯇ ꯉꯁꯥꯏ ꯑꯌꯨꯛ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯩꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ